ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯖꯝꯅ ꯇꯔꯥꯃꯔꯨꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯧꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯗꯕ ꯅꯝꯕꯔ 9077282001 ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯒꯤ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯅꯤꯁꯤꯅꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤ 90.0 ꯃꯦꯒꯥꯍꯔꯠꯁꯇ ꯂꯥꯟꯊꯣꯛꯆꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯃꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥ ꯁꯤꯖꯤꯟꯅꯖꯔꯒ ꯑꯩꯈꯣꯏꯅ ꯃꯤ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯕꯗꯤ ꯚꯤꯖꯨꯑꯦꯜ ꯑꯣꯟꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯃꯔꯤ ꯑꯃꯗꯁꯨ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤ ꯃꯗꯨꯗꯅ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯍꯥꯏꯗꯅ ꯀꯧꯏ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯁꯟꯗꯣꯛꯆꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯕꯅꯤ ꯊꯧꯔꯝꯁꯤꯒꯤ ꯆꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁ ꯈꯔ ꯇꯦꯟꯇꯛꯅ ꯄꯤꯖꯔꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯗꯒꯤ ꯇꯥꯕꯤꯈ꯭ꯔꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯅꯥ ꯂꯩꯄꯥꯛ ꯄꯥꯎꯆꯦꯒꯤ ꯍꯦꯗꯂꯥꯏꯟꯁꯇ MHA&Eꯒꯤ ꯑꯦꯗꯚꯥꯏꯖꯔ ꯎꯅꯔꯨꯔꯕ ꯅꯥꯒꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯔꯨꯅꯕꯒꯤꯗꯃꯛꯇ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯄꯣꯏꯔꯩ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯨꯠꯊꯠꯅꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯡ ꯆꯞ ꯆꯥꯅ ꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯅ ꯑꯦꯁ ꯃꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯥꯎꯆꯦ ꯄꯨꯊꯣꯛꯄ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯍꯥꯎꯁꯁꯤꯡꯗꯒꯤ ꯍꯣꯀꯔꯁꯤꯡ ꯎꯕ ꯄꯦꯄꯔ ꯃꯁꯤꯡ ꯍꯟꯊꯔꯛꯄꯅꯤ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯍꯣꯀꯔꯁꯤꯡꯒꯤ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯀꯔꯥꯡꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯗꯕꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯈꯤꯕ ꯆꯍꯤ 5ꯗ ꯃꯤꯖꯣꯔꯥꯝꯗ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 138 ꯐꯥꯈꯤ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ SIR ꯄꯥꯡꯊꯣꯛꯎ ꯍꯥꯏꯅ NPPꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯒꯧꯔꯣꯞ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠ ꯏꯚꯤꯛꯁꯟ ꯆꯠꯊꯈ꯭ꯔꯦ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯥꯖꯤꯜꯂꯝꯕ ꯁ꯭ꯇ꯭ꯔꯛꯆꯔ 8 ꯊꯨꯒꯥꯏꯕ ꯊꯕꯛ ꯆꯠꯊꯈꯤ MLA ꯃꯁꯤꯡ ꯍꯦꯟꯗꯣꯛꯅ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯁꯦꯟꯗꯔꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯃꯊꯧ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯅꯅꯤ ꯍꯥꯏꯅ ꯖꯌꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯍꯤꯔꯝ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯗꯦꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯏꯕꯣꯝꯆꯥ MLAꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜ ꯌꯥꯎꯔꯤ ꯁꯥꯏꯕꯔ ꯍꯦꯔꯥꯁꯃꯦꯟꯇ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯍꯟꯗꯛꯇ ꯊꯣꯛꯈꯤꯕ ꯀ꯭ꯂꯥꯁ 9 ꯈꯛꯇ ꯀꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯈꯤꯕꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯣꯛꯇꯥꯛ ꯈ꯭ꯔꯤꯁꯇꯥꯟ ꯃꯣꯗꯔꯟ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯣꯏꯔꯥꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯤꯁꯤ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯆꯠꯊꯈ꯭ꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦ ꯈꯔꯒꯤ ꯍꯦꯗꯂꯥꯏꯟꯁ ꯈꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯌꯥꯂꯟ ꯄꯥꯎ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯑꯣꯒꯁꯠ 19ꯗ ꯍꯣꯝꯒꯤ MOS ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯌꯨꯅꯤꯌꯟ ꯁ꯭ꯇꯦꯠ ꯃꯤꯅꯤꯁꯇꯔ ꯈꯣꯡꯆꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯅꯣꯅꯦꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ DLOꯁꯤꯡꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯋꯥ ꯉꯥꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔ ꯈꯣꯡꯆꯠꯀꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯍꯦꯂꯤꯄꯦꯗ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯒ꯭ꯔꯥꯎꯟꯁꯤꯡ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯅ ꯑꯍꯦꯟꯕ ꯆꯥꯔꯖ ꯄꯨꯅꯅꯕꯒꯤꯗꯃꯛ ꯅꯥꯒꯥꯂꯦꯟꯒꯤ 22 ꯁꯨꯕ ꯒꯕꯔꯅꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯒꯕꯔꯅꯔ ꯑꯣꯏꯔꯤꯕꯅꯤ ꯕꯤꯔꯦꯟꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯗꯨꯅ ꯆꯥꯔꯖ ꯇꯧꯔꯛꯄ ꯀꯦꯁꯇ ꯁꯨꯄ꯭रीम ꯀꯣꯔꯠꯅ ꯑꯍꯃꯗꯕꯥꯗꯀꯤ ꯅꯦꯁꯅꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯣꯗꯤꯑꯣ ꯇꯦꯞ ꯑꯗꯨ ꯑꯦꯛꯖꯥꯃꯤꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯈꯪꯍꯟꯈ꯭ꯔꯦ ꯑꯅꯧꯕ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯁꯦꯝꯒꯗꯕ ꯑꯣꯏꯔꯕꯗꯤ कमन मिनिमम प्रोग्राम लेगदबनी अमदे इंग तप हंजलंगनबगी रोड मैप यावगदबनी NSN IM के TS मोबान उक्रिल की सोमदान लाकनब हाइबा CNPP दि तरामन ओई वाइजे कुमार फोंदोकिबा हिरम असिदा रिपोर्ट यावरी मिजोराम द चही मंगा गी मनुंग द क्राइम सिंग चेनब फॉरेनर कया मनुंग द चामरी ग कुंथ्रा मापन यावर मे समहन पाव यावरे सेनापति द ILP पाइरम दबा नन लोकेन चनी ग मौद्रा ग तरुक लेरम हारी रोजिलिया मिसी मायोक तो खोंजंग संगसिंग ख्रे हाइबसे पाउक्से या मदलोनि यावरे सजीवागे प्रीफेब्रिकेटेड हाउस द लेरक IDP अमसु थोरी यानुना सिरमले IDP सिंग द नोंग मदल लुपा मरफु पिरगा कोननब हिंगो हाइबसिदि बॉयलर लोइबगुमनि मसा मतन द सिजबगे थौदोक मखाताना थोरक लोय हाइनिंगाय लेते हिरम मसिदा रिपोर्ट मसु याव लोइनाना लेंगा के नर्सिंग कॉलेज के टीचिंग स्टाफ वाटपन महिरु सिंह खुदोंग चाहंद्रे हाइब हिरम मसदसु रिपोर्ट यावरी गाड़ी हुरान बहुम फारे गाड़ी अहुम रिकवर तौरे हाइबा मणिपुरदा नोंगमदा गाड़ी अदुकी मति मसिंग मांगली मरगसे फाबगी पाउस लांगली पोनफम पाउचे ngasi ge roiba pauche da ing tapa hanjena bagi road map udana NPP na government sem da support of ofam leite Jai Kumar nifu mari so hokers te
पांगथोखरे हॉकर्स इन खुनाइद पीरिब कंट्रीब्यूशन याम चावे इरम मसिद रिपोर्ट ZUF नम मखोइद चंगलक ऑफिसर मंगा यावना कैडर निपाट तराम ओखरे हरि मणिपुर थोलिब कांगलुक की इरांगना नेशनल आइडेंटिटी ngakpa ngamdre haina megan na phongdokre haribsi classified youth volunteers association na nifutare so foundation de thoram manipur present classic and common people have team da pangthok ki bakhana nei na bagi thoram de ibudong nong da laiden pakhang community hall da pangthok ki bani thoram adu da in kumjali singani kun go homdoi me ohom de manipur tholiba kaangluk ki irangna national identity ngakpa ngamlaktre haina हानगी UNLP की चेयरमैन ओरम्बा RK मेगन निंगथेमसा सनायमना वाफमसी फोंदोखिबनी मेगन हाइकिबदा मांगख्रब कल्चरल मदि नेशनल आइडेंटिटी फुकटनना होनरम्बा मथौ तारे इमुंग लेकाई चाना चिनन होनबदा फरुक की वाखल खंथसी मणिपुरदा मिटॉप सिंगना मिचम मियाम सैथेंग पिरिबा कुकी हाइबा पुरबसना खुन होंगलगा खुंदाबा फरुमनी मणिपुर थोगायरगा कुकी गेलेबाक मसेमना होनरलिबा कुकी सिंग अवाबा अवालेबाक्तगी लाखपो कुकी सिंगाक्तनी कुकी मिलिटेंट सिंगसु तोंगनबा मणिपुर गेंट्रुगिति थुगाबी यारो हैबा वहियावी असम राइफल्सना बॉर्डर ngakpa mafamdani कुकी सिंगना निंग खातमना सोथोक ससिन तौरिबसे मेगेने मखाताना सुमना हाइखी लोइना मपानगी ओइबा पाउदा गाजा हॉस्पिटल इजरेना लांदा सथदन जनरल्स मंगा यावना मियोइ कुन हाटख्रे पाकिस्तान स्टेट तरानी थोइ थोकना खाइदोकनबगी वाफम लाकदा लेबाक अदुगी टेररिस्ट मुथतप ngomgadoribra haina hangnarakli बांग्लादेश तमदि पाकिस्तान लेबाकनी गी मरकते एग्रीमेंट तरुक लोंग खुये पिनखरे हरि सेप्टेम्बर 9 दा चाइना ना मालेमगी मिटमांग दा मिनिट 9 रोंगी मिलिटरी पावर उननबा थोरांग तौख्रे सही सिमरंग दा बांग्लादेश नुपी चहुंग तरुक लोम इकाई खोमनबा मांगन बी बगी थौदोक थोखे इजराइल गाजा सिटी पुंबा लोक्सिन ना बच्चथर के अटैक मनुंग चनपुंग कुन मरी के मनुंग द पैलेस्टाइन द जनरल्स मंगा मदि मियोय कुन लोम हाटख्रे लोइनना सिटी स्कैन लोबद सही कुन गनि थोय खक्तंग आइरिबी पोल कोबी नुपी अमा लेखिद्रे हरि सिटी स्कैन लोबद सुमनगी चै कुन गनि थोय खक्तंग आइरिबा लोटसिया पोल कोबी नुपी अमा ब्राजील गी ऑटो वैली रीजनल हॉस्पिटल दा लेखिद्रे हरि न्यूयॉर्क टाइम्स रिपोर्ट अमगे मतुंग इना पोल असि स्कैन लोबद सेकेबा दु एनाफिलिस्टिक शॉक तोबदगिनी महाकी मनेना पोल बु खतक हॉस्पिटल पुखतन लाइका के अदुबु लाइंगला मतुंग पुंकुन मरी मतुंग दा पोल लेखिदबने रिपोर्ट अदुगी मतुंग इना इन्फिलैक्टिक शॉक तोबा हाइबा से एलर्जी की मेडिकल कंडीशन मनी चम चंबा वाफम हाइरगदी इन्फिलैक्टिक शॉक हाइबसे करिगुम्बा पोषक अमगा हक्सांग थेंगनबद नत्र हक्सांग की मनुंग द चंखिबदगी एलर्जी तोरकपदगी लाइक कनब ngमदन सिबनी मियोबगी हक्सांग द कनब मोंग द एलर्जी तोरकपना मरुमोरगा हक्सांग द यावरिबा इम्यून सिस्टम एंटीबायोटिक्स सिंग अदु एंटीबॉडी सिंग अदु ngakthokpa ngamlaktabadagi miyoibagi hक्सांग न फंक्शन तौबा ngamlaktabani maramadun oibagi yai मरमदन सिबनी हाइबा वाफम सु फोंदरकले जेलेंस्की बु यूक्रेन के प्रेसिडेंट फम दगी लौथोकनब होनक्रे अमरोमदा न्यूक्लियर वार थोकपा याबगे किबा लेरकपना सेंजाव पाइबसिंग अंडरग्राउंड बंकर सिंग साबा होख्रे हाइरी मसिगा लोइना लोइजरे नुक्तिगी फोंलिबा पाउसे सिंगनि लौथोकजबा मरोइबा पाउ खरा ngasiगी पुनिंगी वारोल थोरमदा नियामदा पुनिंग लोक्सिंग ओइनानबगी दमक पिजरिबा मखा ताबसे खोइगी नंबर कॉल तौबीदना थोरमसिगी मतंगदा लोइनाना दो मदोंगी पुनिंग द फारोक वाखलोन सिंग अदु फोंदोपियो थोरमसि यामना रियलिटी ओबा पुनसिगा यामना नंगनबा थोंग अमन थोरमसिगी मतेंगना अवाना तारबा कयादा खोइना मतेंग पांगमगमी थोरमसिगी मतेंगना कनासु खंगबिद्रबा दो मदोंगी पुनिंग द फारोक वाखलोन सिंग अदु मिपुंग खुदेमक्ते योहनबगमी थोरमसिगी मतेंगना एखोइ अमतो ओइना नक्सिनना पुनसिनना एखोइ पुण्य चटमिनबगी वाखलोन लहेन मंगमी मरमसिना सरुगाबियो फोंदोपियो दोमसु थोरमसिदा ngarang थोरमसिदा कॉल फंकिबो उरगदी ngasi कॉल लेपियो लोइनाना फंगहौदब सिंगदा कुदोंग चाबा पिमिनसी ngasi gi YouTube live streaming da lebiriba miyo chongani fumdoi taram nokchari Facebook live da lebiriba masing yamjadrabasu miyo taragani panbusu taram nokchari aduga थोरमसिबु share tobiriba sing thagachari hanana ओकेन समलाई लापमना तोरमसी शेयर तोबिदना दोंगी फेसबुक ता दोंगी मरुप सिंग दी योहन बिबगी दमा हनिया लेतना थागचरी हेलो मिंगा बदले फॉर्म हाइबियो हेलो 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 मिंगा ले फॉर्म तापियो वो आइजे लमथांग लमदेंगदगी अदुगा यापो यामबेम जैपाम दा लापा ओ अदो सिगी यामबेमगी
si lam si ipam oiba yambem ningon hai tare ꯌꯥꯝ ꯌꯦꯡꯅꯤꯡꯉꯣ ꯏꯄꯥꯝꯗ ꯂꯥꯛꯄ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯃ ꯅꯥꯏꯌꯦꯅ oh tapiu kari happening ba ꯑꯗꯣ ꯁꯥꯔꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯑꯁꯣꯝꯗꯗꯤ ꯐꯪꯗꯕ ꯑꯗꯩꯅ ꯌꯥꯝ ꯐꯖꯩꯌꯦꯅ ꯑꯩꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣꯅ ꯍꯪꯕ ꯑꯩꯅ ꯃꯣꯏꯗ phone apakpa ma leiradine phone apakpa du da manipur online radio haidana download toksanbiro adum tai yare youtube to su tai yare facebook to su tai yare phone apakpa di season da bro ꯐꯣꯟ ꯑꯄꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯀꯩꯀꯥ ꯏꯆꯥꯒꯗꯤ ꯄꯥꯏꯕ oh isanadi paidra ko ꯏꯁꯥꯗꯤ ꯄꯥꯏꯗꯦ mani adu tek toroga hengwai dum paijarak chanida ꯑꯗꯨꯅ ꯑꯩꯅ ꯆꯦꯅꯦꯜꯁꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯦꯞꯇꯣꯞꯇꯒ ꯆꯠꯄ ꯑꯗꯨꯝ ꯄꯨꯖꯩꯌꯦꯕꯀꯣ oh ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯃꯤꯟ ꯆꯦꯅꯦꯜ ꯊꯥꯏ ꯑꯗꯩ ꯀꯪꯂꯥꯒꯤ ꯑꯗꯩ ꯑꯦꯐꯑꯦꯝꯒꯤ ꯀꯩꯀꯥꯕꯨꯗꯤ ꯁꯨꯝ ꯊꯥꯕ ꯑꯗꯩꯗ ꯃꯣꯏ ꯁꯤꯗꯩꯗ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯐꯪꯗꯦꯅꯦꯅ ꯑꯩꯈꯣই ꯏꯅꯝꯃꯣꯏ ꯀꯩꯀꯥꯗ ꯁꯨꯝ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅ ꯐꯥꯕꯅꯤ ꯀꯃꯥꯏꯅ ꯐꯥꯕ ꯑꯩꯅ ꯐꯥꯗꯦ ꯐꯅꯌꯥꯝ ꯊꯤꯕꯅꯤ ꯑꯩꯅ ꯊꯤꯕꯗꯤ ꯁꯨꯡꯈꯪ ꯈꯪꯗꯦ ꯍꯥꯏꯕ ꯑꯩꯅ hoi sauri kharaga phabani adubu yengisi koi semdok sadok khara wali kana khangni ko matung da khara phara di nungai re dana ko yamina se matam na kari pore adu yamina se manipur sin bathung ne phaba adu di oyadam ni na macha ni da sigum radio si di adubu phone am le re di phone dei hek tai yare adigi iscom ko laba dum yare iscom tv channel do ko ladi adum yare elite tv ko ladi yare gtpl ko ladi yare sini lady si ko dom site ta satkhibada haitare ne ko do lamdeng lom site ta di lamdeng dagi khoi tabi be yam lei ima sunita ga ne ko lamdeng khonou dagi adagi adu da nate ima ahum mari lei lamdeng dagi ek to auto tongaga chelak pa jani ima singdo moi gi number ga du lo nongma ado wari ga sanawo yam nongai bani ima hoido handak ta june santhi haitare mayam di nokani ko mayam wahong da diamond da santhi thila mena aina poro haibane ba santhi du kamai to buno haikana santhi du ima hoina lo edana aduga sum khar kanghan mado ima hoina mafon do santhi akang du mafon on thok toine ba aduga bora chopam do poro auto da ne thangkala bulai aina sidi da thamban sali u morok pali adu do haije aina santhi akang do khara ongse du da hapane ba khoina o sem sabane ba ko lamdeng da ki santhi hapagane isi sali ba thaman me hamsi nungsi dro hoi mayam nungai re Rom saruga birokpa du sonda yambem ningon ine somda lakpa da haitare ko chang ngasi phone to birokpa yam nungai jare thaga chari adana thorom saruga birokpa segi dam ta so thaga chari hana mathangi caller da mo khudong chaba bijari hello ninga ma dele from my view ai thoi ban de santa ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯁꯨꯝ ꯇꯥꯕꯗ ꯊꯨꯝ ꯇꯧꯖꯔꯛꯄꯅꯤ ꯅꯥꯕꯗ 2023 ꯃꯦ 3ꯗꯒꯤ ꯇꯧꯔꯛꯏꯕ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯒꯗꯧꯕ ꯀꯥꯡꯕꯨ ꯂꯣꯏꯁꯤꯟꯕꯤꯗꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯃꯤꯟꯅꯔꯤ ꯍꯥꯏꯇꯥꯔꯦ ꯋꯥꯃꯤꯟꯅꯔꯤꯕꯁꯤꯡꯁꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯤꯁꯤ ꯃꯔꯨꯑꯣꯏꯅ ꯍꯛꯊꯦꯡꯅꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯊꯨꯒꯥꯏꯕꯤꯈ꯭ꯔꯕꯁꯤꯡꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯦ IDP ꯍꯥꯏꯅ ꯃꯌꯥꯝꯅ ꯃꯈꯣꯏꯁꯦ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗꯒ ꯊꯝꯃꯒ ꯂꯩ ꯃꯈꯣꯏꯁꯤ ꯆꯍꯤ 2 ꯈꯔ ꯍꯦꯜꯂꯛꯄ ꯁꯤꯗꯩꯁꯤꯗ ꯐꯅ ꯌꯥꯝꯃꯤ ꯃꯣꯏ ꯁꯤꯔꯤꯁꯦ ꯑꯩꯈꯣꯏ ꯁꯨꯁꯥꯏꯠ ꯇꯧꯗꯅ ꯑꯗꯨꯅ ꯁꯨꯝ ꯉꯁꯤꯃꯛꯁꯨ ꯈꯕꯔꯁꯤꯗꯁꯨ ꯌꯥꯎꯔꯦ ꯁꯨꯁꯥꯏꯠ ꯇꯧꯔꯦꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝ ꯋꯥꯔꯤꯕ ꯑꯩꯈꯣই ꯋꯥꯔꯤꯅ ꯄꯨꯂꯞ ꯋꯥꯃꯤꯟꯅꯔꯤꯕꯁꯤꯗ ꯃꯈꯣꯏꯁꯤ ꯁꯨꯝ ꯋꯥꯕꯁꯤ ꯍꯧꯖꯤꯛ ꯀꯔꯝ ꯀꯥꯟꯗ ꯃꯈꯣꯏꯁꯤ ꯍꯟꯖꯤꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅꯁꯨ ꯄꯤꯕꯤꯗꯕ ꯃꯇꯝꯁꯦ ꯑꯀꯛꯅꯕ ꯃꯇꯝꯁꯦ ꯄꯤꯗꯕ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣꯁꯦ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯔ ꯌꯨꯝꯗ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯁꯤ ꯍꯥꯟꯅꯗꯤ ꯍꯣꯠꯅꯔꯝꯃꯤꯀꯣ ꯍꯧꯖꯤꯛꯁꯤ ꯍꯣꯠꯅꯗꯕꯒꯤ ꯃꯃꯤ ꯁꯨꯝ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠꯇꯕꯨ ꯆꯠꯄꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯈꯤꯇꯪ ꯋꯥꯀꯠ ꯃꯤꯐꯝ ꯈꯪꯕꯅꯤ ꯈꯪꯗꯦ ꯈꯔ ꯇꯧꯔꯒ ꯏꯔꯥꯡꯁꯤ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯣꯏꯁꯤꯟꯕꯤꯌꯨ ꯁꯨꯝ ꯌꯥꯝ ꯋꯥꯔꯦꯅ ꯈꯪꯍꯟꯕ ꯑꯃꯁꯤ ꯁꯤꯁꯨ ꯇꯧꯗꯕꯅꯤꯅ ꯃꯈꯣꯏꯁꯤ ꯋꯥꯈꯜꯁꯤ ꯍꯦꯟꯅ ꯋꯥꯔꯛꯄꯗꯨꯅ ꯑꯗꯨꯝ ꯁꯨꯁꯥꯏꯠ ꯇꯧꯔ ꯁꯨꯝ ꯇꯧꯕꯁꯦ ꯁꯨꯝ ꯃꯣꯏꯁꯤ ꯂꯣꯏ ꯂꯣꯏꯕ ꯉꯥꯏꯗꯣꯔꯤꯕ꯭ꯔꯥꯅ ꯁꯨꯝ ꯋꯥꯈꯜꯁꯤ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯦ ꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤ ꯈꯤꯇꯪ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯁꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥꯗꯤ ꯅꯠꯇꯕꯅꯤ ꯁꯥ ꯉꯥ ꯐꯥꯎꯗ ꯃꯈꯣꯏ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯅꯅꯕ ꯃꯌꯥꯝ ꯊꯝꯕꯤꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕꯅꯤ ꯑꯗꯨ ꯈꯜꯂꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯝꯇ ꯈꯟꯊꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏꯒꯤ NACN-IM ꯒꯤ ꯂꯤꯗꯔ ꯃꯨꯏꯕꯥ ꯑꯁꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯆꯪꯉꯛꯀꯅꯤꯅ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯕ ꯈꯣꯠꯇꯅ ꯑꯣꯏꯈꯤ ꯑꯗ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯥ ꯆꯪꯉꯛꯄꯁꯤ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯆꯪꯉꯛꯑꯒꯁꯨ ꯁꯨꯝ ꯃꯣꯠ ꯑꯃ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯥ ꯆꯨꯝꯅ ꯁꯨꯝ ꯃꯥꯒꯤ ꯃꯌꯨꯝ ꯂꯝꯗꯝꯗ ꯆꯪꯉꯛꯄꯗꯤ ꯆꯪꯉꯨ ꯑꯗꯨꯒ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯕꯒꯤ ꯋꯥꯉꯥꯡꯒꯨꯝꯕ ꯑꯩꯈꯣꯏ ꯐꯪꯁꯟꯒꯨꯝꯕ ꯇꯧꯔꯒ ꯇꯧꯕꯁꯤꯗꯤ ꯁꯔꯀꯥꯔ ꯑꯃ ꯂꯩꯔꯤꯁꯤꯅ ꯃꯁꯤ ꯌꯥꯔꯒꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯃꯥꯅ ꯂꯤꯗꯔ ꯑꯃꯅ ꯍꯥꯏꯗꯣꯛꯕ ꯋꯥꯁꯦ ꯑꯩꯈꯣꯏ ꯇꯔꯥꯏꯅ ꯂꯧꯔꯣꯏꯗꯕꯅꯤꯅ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯁꯤꯡꯁꯤꯅ ꯆꯦꯛ ꯇꯧꯕꯤꯔꯒ ꯃꯥ ꯍꯥꯟꯅ ꯆꯪꯉꯛꯄꯁꯤꯗ ꯀꯟꯗꯤꯁꯟ ꯈꯔꯒ ꯊꯝꯍꯜꯂꯒ ꯆꯪꯍꯟꯖꯅꯤꯡꯉꯤ ꯆꯪꯍꯜꯂꯛꯄ ꯇꯥꯔꯒꯁꯨ ꯑꯩ ꯃꯁꯤ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 9077282001 ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ Hello. Hello. Minga Leifong tapiu. Hello, sir. Good afternoon. I Bila Maigam, sir. Bila, Toram Saruga Virapa. Abiyo, Bila Kayavini. Sir, sir, you told me I'm Nuaire. Soling the second over Moy Sudikamwe and it over I didn't have no Diga Soling for this time was some Tapita to later me. ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯩꯔꯝꯕ ꯑꯗꯨ ꯃꯥ ꯃꯁꯛ ꯇꯨꯔꯒ ꯑꯩꯁꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯅꯣꯛꯈ꯭ꯔꯦꯅꯦꯀꯣ ꯑꯩꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝꯅ ꯁꯒꯣꯜꯂꯦꯟꯁꯦ ꯌꯥꯝꯅ ꯍꯩꯌꯦ ꯁꯥꯔ ꯁꯨꯖꯤꯠꯀ ꯃꯣꯏꯅꯤ ꯄꯥꯔꯒ ꯏꯁꯩꯁꯦ ꯌꯥꯝ ꯍꯩꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯗꯤ ꯑꯗꯨ ꯈꯪꯗꯦ ꯁꯤ ꯌꯥꯝ ꯄꯦꯟꯕ ꯅꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯏꯁꯄꯦꯛꯇꯦ ꯍꯥꯏꯁꯨ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯏ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯖꯨꯕꯣꯏ ꯇꯣꯏ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯔꯦ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯥꯔ ꯑꯗꯨ ꯑꯩꯅ ꯍꯧꯖꯤꯛ ꯃꯦꯟ ꯄꯣꯏꯟ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯥꯔꯅ ꯅꯣꯡꯃ ꯑꯦꯗꯚꯥꯏꯁ ꯑꯃꯈꯛ ꯇꯧꯒꯦꯕ ꯂꯣꯟ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗ ꯄꯔꯁꯣꯅꯦꯜ ꯂꯣꯟ ꯂꯧꯕꯗ ꯂꯥꯛ 10,000ꯐꯥꯎ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯃ ꯑꯦꯗꯚꯥꯏꯁ ꯑꯃ ꯇꯧꯕꯗꯨꯗ ꯁꯤꯚꯤꯜ ꯁ꯭ꯀꯣꯔ ꯈꯤꯇꯪ ꯁꯣꯛꯑꯁꯨ ꯌꯥꯏ ꯍꯥꯏꯌꯦꯕꯀꯣ ꯁꯥꯔꯅ ꯑꯗꯨꯗꯩꯗ ꯑꯩꯁꯦ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯀꯟꯇꯦꯛ ꯑꯃ ꯍꯥꯞꯄꯤꯗꯅ ꯁꯥꯔ ꯑꯗꯨꯒꯤ ꯁ꯭ꯀꯤꯜꯗ ꯑꯗꯨꯗ ꯀꯣꯜ ꯇꯧꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯤꯁꯦ ꯄꯥꯏꯔꯛꯑꯦꯕꯀꯣ ꯄꯥꯏꯔꯀꯥꯟꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯋꯥꯔꯤꯁꯦ ꯂꯣꯏ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯂꯣꯟ ꯑꯝꯇꯪ ꯂꯧꯖꯒꯦ ꯇꯧꯕꯅꯦ ꯀꯥꯟꯗ ꯃꯥꯅ ꯀꯩꯅꯣ ꯂꯥꯛ ꯑꯃ ꯂꯧꯕꯗ ꯂꯨꯄꯥ 10,000 ꯂꯧꯏ ꯍꯥꯏꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯂꯥꯛ 10 ꯂꯧꯔꯒꯗꯤ ꯂꯥꯛ ꯑꯃꯅꯦꯕ ꯀꯛꯇꯣꯏꯁꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨ ꯐꯔꯦꯅꯦ ꯑꯗꯣ ꯑꯣꯐꯤꯁꯇꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯣꯐꯤꯁꯇꯨꯗ ꯑꯩꯈꯣꯏ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯃꯥꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯍꯥꯏꯒꯠꯂꯛꯀꯅꯤ ꯏꯝꯐꯥꯜꯗ ꯎꯅꯁꯤ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯏꯝꯐꯥꯜꯗ ꯎꯅꯕ ꯍꯥꯏꯁꯦ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯑꯣꯐꯤꯁꯀ ꯎꯅꯕ ꯄꯥꯝꯃꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯑꯣꯐꯤꯁꯇꯣ ꯊꯧꯕꯥꯜꯗꯅꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯀꯗꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏ ꯏꯅꯛ ꯅꯛꯄ ꯌꯥꯝ ꯊꯥꯞꯅꯕ ꯃꯐꯝꯁꯨ ꯅꯠꯇꯦ Toban Hawkada Lebene. ꯊꯧꯕꯥꯜ ꯍꯧꯈꯥꯒꯤꯔꯣ ꯁꯥꯔ ꯑꯣ ꯊꯧꯕꯥꯜ ꯃꯦꯔꯥꯒꯥꯎꯟꯒꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯇꯥꯕ ꯑꯩꯅ ꯑꯗꯨ ꯃꯥꯅ ꯊꯧꯕꯥꯜꯗꯨ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛꯂꯤ ꯃꯐꯝꯗꯣ ꯍꯥꯏꯕꯤꯌꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯐꯔꯦ ꯅꯣꯏꯊꯣꯛꯄ ꯆꯠꯂꯣꯌꯦ ꯃꯥꯅ ꯍꯥꯏꯅ ꯄꯩꯁꯥ ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯄꯤꯌꯣꯌꯦ ꯃꯥꯅ ꯏꯝꯐꯥꯜ ꯍꯥꯏꯒꯠꯂꯛꯀꯦꯌꯦ ꯑꯉꯥꯡꯗꯨꯅ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯁꯤ ꯆꯤꯡꯅꯕꯗꯒꯤ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯌꯨ ꯄꯩꯁా ꯍꯥꯟꯅ ꯇꯪꯈꯥꯏ ꯑꯃ ꯍꯥꯟꯅ ꯊꯤꯔꯁꯨ ꯌꯥꯏ ꯇꯪꯈꯥꯏ ꯑꯃ ꯀꯣꯟꯅ ꯐꯪꯉꯀꯥꯟꯗ ꯂꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯗꯨꯗꯤ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯐꯤꯁꯇ ꯂꯥꯛꯆꯒꯦ ꯑꯣꯐꯤꯁ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯐꯝꯗꯤ ꯍꯥꯏꯗꯣꯛ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨ ꯑꯩꯅ ꯁꯥꯔ ꯃꯐꯝꯗꯣ ꯈꯪꯉꯝꯒꯗꯧ ꯌꯥꯝꯕ ꯃꯥꯟꯕ ꯁꯥꯔ ꯃꯐꯝꯗꯣ ꯍꯣꯏ ꯊꯧꯕꯥꯜꯗ ꯂꯩꯕꯅꯤ ꯑꯗꯨ ꯁꯦꯟꯗꯣꯏ ꯌꯥꯝ ꯆꯥꯎꯕꯅꯤꯗ ꯑꯗꯨ ꯕꯤꯂꯥꯗꯨ ꯇꯧꯔꯨꯅꯨꯗ ꯃꯁꯥꯅ ꯇꯦꯅꯔ ꯅꯁꯥꯅ ꯑꯗꯨꯝ ꯌꯥꯎꯏꯗꯨꯗꯤ ꯇꯦꯅꯔ ꯊꯥ ꯇꯦꯅꯔ ꯃꯇꯝꯗꯣ ꯌꯥꯝ ꯇꯦꯜꯂꯦꯕ ꯇꯦꯅꯔ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯆꯍꯤ 3 ꯃꯅꯨꯡꯗ ꯂꯥꯛ 10 ꯂꯧꯔꯁꯨ 5 ꯂꯧꯔꯁꯨ ꯁꯤꯡꯗꯣꯏꯅꯦꯕ ꯄꯩꯁꯥꯗꯨ ꯆꯥꯎꯋꯦ 18% ꯄꯩꯁꯥꯁꯨ ꯁꯦꯟꯁꯨ ꯆꯥꯎꯋꯤꯗꯅ ꯃꯤ ꯑꯊꯨꯕ ꯃꯤꯒꯤ ꯀꯩꯅꯣꯒꯤ ꯋꯥꯅꯤꯗ ꯇꯧꯕꯗꯤ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯇꯧꯕꯤꯌꯨ ꯑꯗꯨ ꯅꯠꯇꯕ ꯖꯥꯠꯇꯨꯗꯤꯀꯣ ꯑꯣꯐꯤꯁ ꯂꯩꯕꯅꯤ ꯊꯧꯕꯥꯜ ꯍꯧꯈꯥꯗ ꯂꯩꯕꯅꯤ ꯑꯗꯨ ꯆꯠꯂꯒ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯍꯦꯛꯇ ꯅꯍꯥꯛꯅ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯗꯧꯁꯨ ꯅꯠꯇꯦ ꯅꯍꯥꯛꯅ ꯍꯦꯛꯇ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯤꯗꯦꯕ ꯃꯣꯏ ꯆꯥꯡ ꯑꯃ ꯌꯦꯡꯕꯅꯦꯀꯣ ꯃꯣꯏꯒꯤ ꯁꯤꯚꯤꯜ ꯁ꯭ꯀꯣꯔꯗꯨ ꯅꯪ 700 ꯌꯧꯔꯝꯗꯗꯤ ꯄꯩꯁꯥꯗꯨ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯔꯁꯨ ꯄꯤꯔꯣꯏꯕ ꯃꯣꯏꯅ ꯑꯗꯣ ꯄꯩꯁꯥꯗꯨꯗꯤ ꯃꯣꯏꯅ ꯐꯨꯜ ꯄꯤꯊꯣꯔꯛꯀꯅꯤ ꯃꯣꯏꯅ ꯄꯤꯕ ꯍꯥꯏꯁꯤ ꯃꯤꯒꯤꯗꯤ ꯄꯩꯁꯥꯅꯤ ꯅꯪ ꯄꯤꯔꯛꯇꯣꯏꯗꯣ ꯅꯪꯅ ꯁꯤꯡꯉꯣꯏꯅ ꯂꯣꯠꯈ꯭ꯔꯒꯗꯤ ꯃꯣꯏꯗꯅ ꯍꯦꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯀꯩꯅꯣ ꯇꯧꯁꯤ ꯑꯗꯨꯅ escape ꯇꯧꯕꯤꯔꯣ ꯀꯣꯟꯅ ꯁꯥꯟꯅꯁꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯋꯥꯔꯣꯝꯗ ꯁꯥꯟꯅꯕꯗꯨ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯕꯤꯂꯥ ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯕꯤꯔꯣ ꯀꯩꯅꯣ ꯑꯔꯣꯏꯕ ꯑꯃ ꯋꯥ ꯑꯝꯇꯪ ꯍꯥꯏꯖꯍꯧꯒꯦ
ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯅꯨꯄꯥꯒꯤ ꯀꯤꯗꯅꯤꯒꯤꯁꯦ 5.57 ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯍꯤꯗꯥꯛꯇꯤ ꯁꯨꯝ ꯀꯤꯇꯤꯂꯤꯟꯁꯦ ꯑꯗꯨꯒ ꯃꯥꯅ ꯍꯤꯗꯥꯛꯇꯤ ꯊꯥꯏꯅꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯐꯥꯔꯃꯥꯁꯤꯒꯤ ꯍꯤꯗꯥꯛ ꯂꯩꯇꯕꯗꯗꯤ ꯐꯥꯔꯃꯥꯁꯤꯒꯤ ꯃꯤꯅ ꯀꯤꯗꯅꯤꯒꯤ ꯍꯤꯗꯥꯛ ꯌꯥꯎꯗꯦ ꯀꯤꯗꯅꯤꯒꯤ ꯍꯤꯗꯥꯛꯗꯤ ꯌꯥꯎꯗꯦ ꯅꯣꯏꯒꯤꯁꯦ ꯍꯥꯏꯔꯒ ꯆꯥꯔꯒ ꯀꯤꯗꯅꯤ ꯍꯤꯗꯥꯛ ꯑꯣꯏꯇꯥꯔꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯨꯝ ꯇꯨ ꯈꯛ ꯂꯩꯔꯝꯕꯗꯤ ꯆꯥꯔꯛꯏꯅꯤꯗꯅ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯏꯁꯦ ꯅꯣꯏꯒꯤꯁꯦ ꯀꯅꯥꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯁꯥꯔ ꯃꯃꯤꯡꯗꯤ ꯄꯟꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁꯇ ꯇꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯠꯇꯣ ꯔꯤꯝꯁꯇ ꯖꯦꯅꯤꯝꯁꯀꯤ ꯑꯣ ꯍꯣꯏꯅꯦ ꯑꯗꯨ ꯃꯣꯏꯅ ꯍꯥꯏꯔꯤꯕꯅꯤꯅ ꯃꯣꯏꯅ ꯌꯦꯡꯉꯤꯕꯅꯤ나 ꯑꯗꯨꯝ ꯐꯗꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯄ ꯍꯥꯏꯔꯒꯗꯤ ꯀ꯭ꯔꯦꯇꯤꯅꯤꯟꯗꯣ 5-6 ꯌꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗꯕꯁꯦ ꯁꯤꯁꯨ ꯉꯛꯄꯩ ꯋꯥꯅꯤ ꯑꯗꯣ ꯃꯥꯏ ꯐꯗꯧꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯗꯣꯛꯇꯔꯕꯨꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯆꯠꯄꯗ ꯇꯦꯁ ꯇꯧꯔꯒ ꯂꯥꯛꯑꯣꯅ ꯆꯠꯄꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯄꯣꯏꯟꯠꯗꯨ ꯂꯩꯔꯝꯕꯗꯨꯗ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯁꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨ ꯁꯥꯔ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯁꯥꯔ ꯍꯣꯏꯁꯨ ꯁꯨꯝ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯕꯅꯤ나 ꯁꯥꯔ ꯍꯣꯏꯁꯨ ꯈꯪꯕ ꯅꯤꯌꯣꯝ ꯈꯤꯇꯪ ꯂꯩꯔꯝꯒꯅꯦꯕꯀோ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯒ ꯑꯗꯒꯤꯗꯤ ꯑꯩꯅ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗꯕꯤꯗ ꯍꯤꯗꯥꯛ ꯆꯥꯔꯒ ꯀꯟꯇ꯭ꯔꯣꯜ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯍꯤꯗꯥꯛꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯌꯥꯔꯣꯏ ꯕꯤꯂꯥ ꯑꯗꯨꯏ ꯃꯇꯝ ꯌꯥꯝ ꯍꯦꯜꯂꯦ ꯍꯦꯜꯂꯦ ꯌꯥꯝ ꯍꯦꯜꯂꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯪꯒꯤꯗꯨꯗꯤ ꯌꯥꯝꯅ 2ꯗꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗꯣꯏꯅꯤ 2 ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯧꯕꯩ ꯋꯥꯅꯤ ꯅꯪꯗꯤ 5ꯀ ꯌꯧꯔꯦ 11ꯒꯁꯨ ꯌꯧꯔꯨꯔꯦ ꯍꯥꯏꯗꯥꯏꯅꯦ ꯌꯥꯝ ꯋꯥꯡꯉꯨꯔꯦꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯀꯣ ꯑꯩ ꯏꯃꯥꯁꯦ 2 ꯌꯧꯕꯗꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯅꯦꯕ 2ꯗꯒꯤꯅꯦꯕ ꯏꯃꯥꯁꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯁꯦ ꯑꯗꯨ ꯁꯥꯔ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯗ ꯆꯍꯤ ꯀꯌꯥꯃꯨꯛ ꯍꯤꯡꯈꯤꯒꯦ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯗꯥꯏꯂꯥꯏꯁꯤꯁ ꯑꯗꯨꯝ ꯇꯧꯔ ꯆꯍꯤ 10 ꯍꯤꯡꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯃꯁꯥꯗꯨꯅ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯗꯤꯀꯣ ꯃꯁꯥꯗꯨꯅ ꯆꯍꯤ 60-70 ꯍꯦꯟꯖꯜꯂꯗꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯗꯨ चही 2-3-4 ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩ ꯃꯥꯗꯤ ꯑꯣꯟꯂꯤ चही 1.5 ꯈꯛ ꯍꯤꯡꯉꯝꯃꯦ ꯑꯗꯨꯅ चहीदु मागी हक्चांग दु सोपै चांगले नहाददी याम कुइना दुम हिंगबा यावदा डायलाइसिस तौदा चही 10-10 हेना डायलाइसिस तौरा दुम नियम चुमना तौरदि दुम याय हुजिकति डायलाइसिस तौबदु PMJY कार्ड चनरोय हाबदा हंदक चनहानि मो हाइग्रेको अदुना मणिपुर दा डायलाइसिस तौरिसि मी 570 मु हेना लेयबा अदु हारिबा सिंगसि डायलाइसिस तौर हिंगिंग आक्तने नहा मे am यावे अदुम हिंगे अदु हुजिकति सरकारना पुथोपिरिबा कार्ड तुना सिजनरगा था अमदा 3 लाख नते हफ्ता आमदा 3 लाख नत्र हफ्ता आमदा 2 लाख डायलाइसिस तौरकांदा पेशेंट सिंग दु हिंगे डायलाइसिस तौबाइजे कैनो हाइकांदा ई द इसिंग यावेबा कोइ ई ज द इसिंग यावदो किडनी सिन इसिंग दु चुमथोकपनेबा फत्तबा पोसे किडनी न चुमथोकपनेबा अदुगा थादोरकपनेबा यूरिन दा अदो किडनी दुना फंक्शन तौद्रकांदा दि फंक्शन तौदे हाइजे सुंग तौदबदि नतेबको मा तौदोइनि खरा हंधरा तौवे हाबे वानि अदुना ई द यावबा इसिंग दु सुम यावसनग्रमनिना इसिंग जे सुम फुनगलानेबा थबाक ते इसिंग चंकलानी लंग्स ते इसिंग चंगानी लोक खुगलानी लोक थुंगलानी निंगथम चलानी सा स्किन हागजगनी अदगिदि खोंग पोंगटकनी पाइबदा खुद सा बेरे बेरे पेटकनी अदुना केदौरनी यूरिन इसिंग पास तौरो यारारोय इसिंग याम लेकना पास तौरानेबको किजिक पास तौरानेबा नोंमदा मपान थोक इसिंग दु लिगली बोतलमदा पास तौहनबियो कयाम थोकेनि गेंबियो अदा इसिंग थो हायरानो मा इसिंग खोरांगी हायरानेबा डॉक्टर ने इसिंग पिथानो हायरानेबा कैनो हायगांदने इसिंग दु थक्चलगा मा इसिंग दु चुमथोकनबदो बेरा तौरबनिनाने ई द इसिंग दु थुमजन बेहेलकनेबा माइ मिट पोम बेहंगलकनेबा अदुना मना मसिंग चारसु कोई करी हाइतारे मोंगम तौखलानेबा इंजांग नापीजे फुलगा महिदो महिदोबा अदा अमुकसु फुलबा याम कन्न मुन्नसु फुट यादबा अदा अमुकसु महिदो हाइदोबा अहुमलक कुंबदा सामने येंदेम इरोमा पिजगेन खल्लेदनको यामद्रबदा अहुमलक फुतोकबा अदुगा अदुदो दम पिजदोइनेबा अदा इसिंग याम यावबा पोचे पिजरोइदोइनेबा माने इसिंग थके हाइगलक्तोइनेबा इसिंग माना मु खोरांगी रखोइन पिथक ओइदोइनेबा अदि नुवाइतबने अदगिदि इसिंग दोंग पिथानेबको मा इसिंग दो ngasai ई दे इसिंग दो चंगबा याम हेंजलकनेबा दो ngarang da dialysis चलु दो ngari ngarang चलु दो ngasi थकपदुदि खरम फैबको नमित निनी हुमनि पैसा लेतदन चलिङै दो इसिंग थके हारानेबा अदि इसिंग दो पिथौरगो इसिंग दो थुमजलकबा हेलकने मपाना थोकचलोयबा अदि माजे पोमजे हेंजलकनेबा अस याम बेराने दा अदुना होजिकति डायलाइसिस अदुमाइ तौदना PMJY कार्ड तौरन 3 लाख चलगदी 3 लाख तेंथोपिबा मा पुंग 3 गुम चंगेको डायलाइसिस तौदा ना पुंग 3 दो चंगकांदा डायलाइजर दु मेचिन दुदा सिदेदा कनो पांदोइनि खुदांग दसु मेचिन नम पांदोइनि कनावमदि खौरी द पाली कनावम खुदांग द पालिको चे पांदोइनि पिन नम थिंदोइनि द्रिग 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 लावबम तोरगा द इसिंग दो सुम आइगी हक्चांग द यावबा ई दो मेचिन दुना चिंगथोकतोइनेबा चिंगथोकपसिदा मेचिन दुना फिल्टर तौदोइनेबा इसिंग गैदो लोइ लौथोदोइनेबा इसिंग यावद्रबा ई दो आई हक्चांग दो मो कापसलक्तोइनेबा अन स्माइ कापसलकजे पुंग 3 गुम चंगे
aduni kana guma sen pai badi ko imung da dialyzer machine do lupa la kya no pi ma le khang de ai maman gai leiraga nurse no pi ma thama mai tha gi pesa go pi ro ko manipur de yam pesa pai ba mi man hawai imung da mai tawgi ai maming gudi panja roi ko aduna adumai to yawi to sidai da su senjambam anandi devi ai husband do 6 year hele week amada anirak tawi hai ju ure na ko sanjambam anandi su nuna aina hariba problems in anandi madam anandi su loi thengna birama doin adi ma charoi do chinjak yoksalakani fadigom bijarunu adagidi adu bijarunu da bijarunu dietitian amana list sama semakane aduni sanibe ma aduna hak ti laibak phai amarom da nangi nupa thabak tawi ko aduna PMJY adu natrasu moi da dum reimburse to do ya do mali anyway more yengsan biu punama adu laibak ta tamak pai sini tambangam de ai su mangai adom su mangai karama matam na sigum batho do matholakani hai ngam ponte aduna ai ni sor do khurum jaini as nahar ja ya to pam na ja gi koi madu thaila si se to hon bigan ona in hai ado berane ko oda imana to gi ba wa ba ai khanga lak pani na si am koi khang koi matam da di PMJY leiti ona ayunga ta se ko pesa ngang mo do hai tare chonga chapi ngang mo lising chapi ngang mo chatne ri matam ne for found the pedrek sai to lopa lising kun mok sai para gari thor pur chatoi ne unga chatoi ne imana hai kai no wam bongang da di ke doro gen hai ne ke sau dia thai sung wakalam khan mai ne imana ba je hom wara bra hai ne wa de da kana wari hai no nai yom da dum leira ge da yeng biranu da yom da dum sira ju sijarage charging na tan ma paisa mayam ja aina loi san bi re hai ni kai gino dum hai du ma ado hai no wari sana sana imphal de na yom bau ba yom de na sija bau ja hangan da sem chatui ne adum chatui adana ima leitra kan da ahing da ina gari lila thoro ga smaina lila chap gari halak pada ai gi setu gi nakan ima phamboi ninge adana ha ga hai de ima phamboi ning na hasa yam birani da ana thoki yam birani si thabak si aduna matam du da kana gi hel ki pre adu ada to karim leiram de wa bani punchi gi wa ba saruk hai tar pesa le manda de no ko pesa je le salak tra lo sal ba hai tar au je le ma tha mingon de pu ya pon de parai de imana ye ko marup khare yaw kak thale ama mo kak thale so tho wa honor khazan adagi sija da mai ham sino ko sija da khwa yang nungai je kai nungai kang ba family mi am pu la ga mo gi cham na family health check to la ko do yang yam nungai moi di masa da na ba na tam ni check to thok ko wa no ko de khara nungai bang ga hai je ge ko macha nu pi pok to no macha nu pi po e na moi ge son war ta harau ba adagi macha nu pi nga ta ni hum po ga nu pa am pok pe harau ba adagi ihan na macha phang jabo do macha nu pa am phang yan harau ba as se di hospital da le bi moi da wa bam ta na te moi di am nungai bang tan tension jage hello mi ngam de lai from hai bi Good afternoon, sir. Tara sir. Jarai pai classify dagi lai shamra jitani sir. Topi ranjda. Sir, aina yam nungai jaba ma aije adum haidi matam khara gi mangde aina dialysis tawba haibasi aije asiji kaino na hangaga sum laiba hangdokpadi ikaiba mingonda hangbadi ikaijaba kai tawba no haibasi ai khangjati ba ado sir naudi dialysis ki maramda sugaina explain tawbi bu yam nungai de sa aina khangamdaba aina hangba ngamamdaba wa hangi pau khum pibirakko do yam nungai gi bai tar aduga sir gi thambal hawbudo akoina sir gamla da tharo thaba khopada satpasi ngamde ba adudu kai haidi magi fertilizer kai hapa khotpa laibano happy ado sida ina uji haibadi nungaite kona maming mathan noi khangninga so haibi ai taseng madi happy adum thoi hidak lang thak adum thoi hidak se tai ka suna te protein gumbani adum pambi gi ko har gumba natte adum mai gi kare haitare machinja khai tare khara happy ai khoina thari ba chumna ge leipak se de gi di moi gi leipak to le haw leitraga di karim phang deba aduga thamban thaba hai na khoina thamban hori ba pat gi thamban mara phuaga aduga thambal thabada haude dum hawi ai try towi mamang do ko thambal angang ma thai mana kok thong am pali adu chin na chin pitro pikpa ohum ani ga sala toki haujo khone semi si de tongan ba company de dum chen bani thamban mara hai tare thamban gi thambau akang ba ma makhal ma lei madu chela ga sing da ting ba thamba semdok pa sadok ba thangdok pa hida khapa na khra change no masigi thabak ayam se ko ichan Priyadarshini na mana ayam tawi masi thabak se aduga
ꯃꯐꯝꯗ ꯍꯣꯡꯇꯣꯛꯑꯒ ꯁꯦꯝꯗꯣꯛꯑꯒ ꯒꯝꯂꯥ ꯑꯃꯗ ꯍꯣꯡꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯩ ꯋꯥꯅꯤ ꯍꯣꯏ ꯑꯩꯒꯤꯗ ꯄꯥꯝꯕꯤ 2-3ꯗꯤ ꯌꯥꯎꯏ ꯑꯩꯅ ꯂꯩꯕ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯃ ꯂꯩ ꯂꯥꯡꯉꯊꯦꯟꯗ ꯕꯣꯏꯅ ꯑꯃ ꯂꯩ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯣꯜꯂꯦꯕ ꯊꯝꯕꯥꯜ ꯑꯃꯗ ꯂꯨꯄꯥ 1,500 1,300 ꯀꯩꯒꯨꯝꯕ ꯀꯥꯟꯗ 3,000 ꯌꯣꯟꯐꯧ ꯌꯥꯎꯏ ꯃꯥꯏꯁꯨ ꯒꯝꯂꯥ ꯃꯆꯥ ꯃꯌꯨꯝꯗ ꯒꯝꯂꯥꯗꯨ 40-50 ꯑꯗꯨꯝ ꯌꯣꯜꯂꯦꯕ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯑꯣꯇꯣꯗ ꯄꯨꯔꯒ ꯏꯝꯐꯥꯜꯗ ꯀꯣꯅꯨꯡ ꯃꯃꯥꯡꯗꯒ ꯌꯣꯜꯂꯤ ꯑꯗꯨꯝ ꯏꯝꯐꯥꯜ ꯃꯅꯨꯡꯗꯀꯣ ꯃꯤ ꯇꯞ ꯑꯗꯨꯝ ꯂꯩꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯝ ꯁꯦꯝ ꯁꯥꯕ ꯈꯔ ꯆꯪꯉꯦ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯔꯟꯖꯤꯇꯥ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯁꯥꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯦ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯗꯨꯅꯤꯗ ꯄꯨꯟꯁꯤꯁꯤꯗꯤ ꯈꯜꯂꯨꯔꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯇꯝꯕ ꯉꯝꯄꯣꯟꯇꯦ ꯃꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃ ꯊꯨꯡꯅꯔꯦꯅ ꯈꯜꯂꯣ ꯊꯨꯡꯅꯗꯣꯏꯅꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯊꯨꯡꯅꯔꯦ ꯃꯈꯣꯏꯅꯤꯅ ꯊꯨꯡꯅꯔꯤꯕ ꯄꯨꯟꯁꯤꯗꯨꯗ ꯑꯇꯣꯞꯄ ꯃꯈꯜ ꯑꯃꯒꯤ ꯑꯋꯥꯕ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯄꯣꯟꯇꯦ ꯎꯅꯔꯒ ꯊꯨꯡꯅꯔꯀꯥꯟꯗ ꯅꯨꯄꯤ ꯑꯣꯔ ꯅꯨꯄꯥꯗ ꯃꯆꯥ ꯌꯥꯎꯗꯕ ꯌꯥꯎꯏ ꯃꯆꯥ ꯄꯣꯛꯇꯕ ꯌꯥꯎꯏ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯅ ꯃꯆꯥ ꯄꯣꯛꯑꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯏ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯨꯗ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯅꯨꯄꯤꯗꯨꯗ ꯂꯩꯁꯥꯕꯤꯗꯨꯗ ꯅꯠꯇ꯭ꯔ ꯄꯥꯈꯪꯗꯨꯗ ꯃꯤ ꯑꯗꯨꯗ ꯍꯦꯡꯋꯥꯏ ꯆꯍꯤ ꯑꯁꯨꯛꯇ ꯃꯥ ꯑꯔꯨꯕ ꯑꯅꯥꯕ ꯅꯥꯅꯦꯅ ꯅꯝꯕꯔ ꯀꯅꯥꯁꯨ ꯊꯥꯕ ꯅꯠꯇꯦꯕ ये तकदीर की बात है लाइबक की वानेबको अदा अइना नुपी म लौरे अइ नुपीदो लैना नारे मपामदगी अनाबम पु लाए नुपी थी तौ या पोन्ते अइ नारे खलो अइ नाकंदसु अइना लेरमि नुपासिदि लैना अरुबा म नारमेन अइना नुपादो मिराइरगा तौ या पोन्ते बसमाइन अदर माइ मागी तकदीर की वानी अदु मिपुम खुदिमक्ति ओइबदि नति अदुबु पुन्सिगी लोइसलकपदि यामा मिसे लोइ मानैत नादन सिबा हाइसि तुमिंगेद मंगलाकनर सिबदु नादन सिबा हाइतारेन अरोइबदुदि पोलोइद नादब कनाम यारोइ नुपीदुना नुपागी सेवा तौबा नुपादुना नुपीगी सेवा तौबा मचा मसुना सेवा तौबा अदुना निंगसे खोने युम कै पानार कांदे इमुंग मनुंगदा मचा मसु लेबा नुपी अंगांग लेबा न थिनरेस अइगी न थिनरा कांदा अइगी कनाना येंगसेनबिनी गाना तौनरेसि बोय अदु मियोबगी सिगी पुंची खोंगचसे कनासु खांगमोय हेलो मिंग अमदि लाइफम हाइबियो सर संगाय थंबो जलाउदिन सर तारगी लोइना फजरे अदो इंस्पेक्टर फजे हजि कोई हाइवे कोई मसुसे हारगी बाउंड्री दा कितन असोय बमदि लेरे मदु येंग नुवाजिदे मदु सेमबद करी काइब लेनो सारगी डायमंड टीवी सिदा करी बाउंड करी दौरे नो डायमंड टीवी थाब इंग्लिश वाई अनि हम तब नाम करे अदुदो मखोंगदा थंबान सातपा अदुदा थंबान सातपदुदा जेसीबी चंगदोदो जेसीबी थौजलदि थंबानदो लोइना मांगदोरबा अदुना अइना थंबान सापसि लोइगिसनो उमोरोक खरसु थायबा अदो उमोरोक सिद पानबा लोइगिसनो न खांगबनि दोजा अदो मदे असै सर इकोन फुल फजबम मिट लगा सर इको उदा मनी हम तक्की बिसे होय होय मसि नुआइ जते सर इकोन आईडी संसद थोपदे येंगदे ngaraang sei chang yeng kan lambi de mai hi kan diamond tv thab se awum mai english wai se a nam thare masi kamai to ye na adai missing asne ka होय होय यामना फत्रबा हंतकी नोंग नुसित खरा लामदुना तौबिरमिनी मोइना नमखाइ बिरमिनी अदुना अदु सर यारगे मदु सेंटी यारो सर मदु होय होय सेमगनी सोइदना आई कितंग लेर सेमगे मी खरा मम्मी नाहनगे तौबनी दन ए अदु सुनाइ जते सर या मीना अखोद लाखोदा सर हस डायमंड टीवी है सारी फोटो थे बट इंस्पेक्टर तयार थे दुगा डायमंड टीवी दुगा कितन चा नत्रब सर होय होय अदु दने मदु असु छेमानि बजा थैंक यू भाई यम यांगना दम सेमनो होना जगे मोरो खरा पाली मोरो खरा दे मनाक तु दजु आइनने करीबा तेनोमांबी खरा पालेबा तेनोमांबी पामदुन मरमोर कांदा तेनोमांबी से सोकनेना तौने तेनोमांबी दसु दम पान इरोमददी तेनोमांबी कोपजि हाविदो इचम चमना मयाम हैनदबदि खंगदे खोइददि हैनजै हाइजरिबा हिंदी लाइश्रम लौ उले हिंदी अमता फाइदोकपियो कैमरादो केनो तेंग ओ फाइरगना पिकना तारे हान वे माइनम तो थंबियो समझरके करीनो उलिसिबो करी इसागी लौरो याम्बा इसागी लौनि ममांगदा था अमा फारे ममांगदा यम उत्रबदुनि कौदि यामा
ꯐꯖꯔꯦ ꯋꯥꯡꯉꯦ ꯐꯧꯗꯤ ꯌꯦꯡꯍꯟꯕ ꯑꯣꯏꯅ ꯑꯩꯁꯨ ꯁꯨꯝ ꯍꯟꯗꯛꯀꯤ ꯑꯣꯖꯥ ꯍꯦꯃꯟꯇ ꯀꯨꯃꯥꯔꯒꯤ ꯎꯅꯈꯤꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤꯒꯤ ꯈꯤꯇꯪ ꯃꯇꯦꯡ ꯑꯃꯈꯛꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯏꯌꯥꯝꯕ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯌꯥꯡꯅ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ 5 ꯊꯣꯛꯄ ꯃꯃꯥꯡꯗ ꯀꯝꯄꯅꯤ ꯑꯃ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯁꯣꯛ ꯑꯅꯥ ꯌꯦꯡꯕꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯦꯆꯤꯟꯗꯨ ꯄꯥꯏꯍꯜꯂꯒ ꯌꯦꯡꯕ ꯁꯤ ꯂꯩꯅꯥ ꯅꯥꯏ ꯁꯤ ꯇꯧꯋꯦꯅ ꯑꯗꯩꯗ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯁꯦ ꯄꯨꯟꯁꯤꯒꯤꯗꯤ ꯌꯨ ꯊꯛꯇꯕꯀꯣ ꯏꯌꯥꯝꯕ ꯑꯗꯩꯗ ꯃꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯤꯗ ꯌꯨꯁꯤ ꯈꯤꯇꯪ ꯊꯛꯄ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯈꯔ ꯍꯟꯊꯕꯤꯔꯒ ꯄꯤꯅꯕ ꯇꯧꯗ꯭ꯔꯒꯗꯤ ꯏꯁꯥꯁꯤ ꯌꯥꯝ ꯁꯣꯛꯂꯛꯑꯅꯤꯅ ꯍꯥꯏꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛꯇꯪ ꯊꯦꯡꯅꯈꯤ ꯑꯗꯨꯃ ꯂꯩꯖꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯍꯟꯗꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯏꯅꯛ ꯅꯛꯄ ꯖꯒꯥꯗ ꯑꯩ ꯌꯨꯝ ꯑꯃ ꯄꯥꯏꯖꯩ ꯑꯩ ꯏꯌꯥꯝꯕ ꯑꯗꯨꯝ ꯂꯥꯏꯁꯪꯒꯨꯝꯕ ꯌꯨꯝꯒꯨꯝꯕꯁꯨ ꯑꯗꯨꯝ ꯑꯗꯨꯝ ꯁꯥꯖꯩꯌꯦꯕ ꯏꯌꯥꯝꯕ ꯑꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯤ ꯁꯣꯛꯑꯒ ꯊꯥ 2ꯃꯨꯛ ꯐꯥꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯌꯨꯝꯕꯨꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯨ ꯑꯣꯏꯕ ꯌꯨꯝꯗꯁꯨ ꯂꯩꯇꯕꯅꯤ ꯃꯥꯅ ꯐꯣꯟ ꯇꯧꯔ ꯀꯔꯤ ꯍꯥꯏꯔꯛꯀꯦꯗ ꯏꯅꯥꯎ ꯅꯪ ꯑꯩꯈꯣꯏꯒꯤꯗꯤ ꯏꯌꯥꯝꯕꯁꯤꯡꯅꯤ ꯅꯪ ꯈꯣꯡꯗ ꯁꯣꯛꯑ ꯂꯩꯔꯕꯅꯤꯅ ꯊꯕꯛꯁꯦ ꯅꯪ ꯂꯦꯞꯄꯤꯔꯣ ꯑꯇꯣꯞꯄꯗ ꯁꯣꯟꯈ꯭ꯔꯒꯦ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯈꯣꯡ ꯇꯦꯛꯑꯒ ꯑꯩꯁꯨ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡꯗꯨꯗꯀꯣ ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯝ ꯑꯩꯅ ꯊꯕꯛ ꯂꯧꯔꯒ ꯁꯨꯔꯒꯁꯨ ꯃꯤ 9-10 ꯁꯨꯔꯤꯅꯤ ꯅꯣꯡꯃꯒꯤ ꯑꯩꯅ ꯆꯠꯄ ꯉꯝꯗ꯭ꯔꯁꯨ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯇꯧꯗꯅ ꯑꯩ ꯑꯗꯨꯝ ꯅꯨꯃꯤꯠ 10 ꯊꯥ ꯃꯈꯥꯏ ꯑꯃ ꯂꯩꯔꯤꯁꯦ ꯑꯩ ꯍꯧꯒꯠ ꯉꯝꯃꯛꯑꯅꯤ ꯆꯩꯁꯨ ꯄꯥꯏꯔꯒ ꯑꯣꯏꯔꯁꯨ ꯑꯗꯣ ꯑꯩ ꯏꯌꯥꯝꯕꯒꯤ ꯌꯨꯝꯁꯦ ꯁꯨꯒꯦ ꯍꯥꯏꯗꯅ ꯑꯩ ꯑꯇꯣꯞꯄꯁꯨ ꯑꯣꯔꯗꯔꯁꯨ ꯑꯝꯇ ꯂꯧꯍꯧꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯇ꯭ꯔꯤ ꯈꯔꯗꯤ ꯑꯣꯔꯗꯔ 4-5 ꯂꯧꯁꯜꯂꯒ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯕ ꯂꯩꯌꯦꯕ ꯑꯃꯁꯨ ꯅꯪꯅꯕ ꯆꯦꯟꯕ ꯑꯗꯣ ꯑꯩꯗꯤ ꯇꯧꯖꯗꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯁꯦꯡꯅ ꯃꯤꯅ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯃꯊꯪꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝ ꯑꯃ ꯁꯥꯕꯁꯤ ꯆꯍꯤ ꯑꯃ ꯑꯗꯨم ꯆꯪꯕꯅꯤ나 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎꯗꯤ ꯑꯩ ꯑꯣꯔꯗꯔꯁꯦ ꯂꯧꯗ꯭ꯔꯦ ꯃꯆꯤꯠ ꯃꯔꯥꯡ ꯍꯣꯏ ꯅꯨꯃꯤꯠ 2-3ꯒꯤ ꯁꯨꯒꯗꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯧꯔꯒꯁꯨ ꯃꯄꯨꯡ ꯑꯣꯏꯕꯗꯤ ꯂꯧꯗ꯭ꯔꯦꯅ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯂꯩꯀꯥꯏ ꯍꯥꯏꯁꯤꯗꯤ ꯌꯦꯡꯁꯤꯟꯅꯩ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯌꯨꯝ ꯑꯃ ꯂꯧꯔꯒ ꯂꯩꯀꯥꯏꯗ ꯁꯨꯕꯒꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯌꯥꯝ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕꯁꯨ ꯂꯩ ꯐꯠꯇꯕꯁꯨ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯒꯤ ꯃꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯥꯗꯤ ꯇꯣꯛꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯂꯁꯤ ꯀꯥꯏꯅ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯑꯩꯁꯦ ꯑꯥꯔꯃꯤꯒꯤ ꯑꯣꯏꯔꯦ ꯌꯨꯝꯗꯒ ꯂꯩꯇꯦ ꯑꯥꯗꯒ ꯂꯩꯔꯦ ꯌꯨꯝꯗꯒꯤ ꯉꯥꯏꯇ ꯐꯣꯟ ꯇꯧꯁꯜꯂꯛꯄ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯏꯌꯥꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯨꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯆꯣꯡꯁꯤꯜꯂꯒ ꯍꯨꯏꯅ ꯆꯤꯛꯑꯦꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯈꯪꯍꯟꯖꯕꯅꯦ ꯏꯌꯥꯝꯕ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯁꯤꯒꯤ ꯁ꯭ꯋꯥꯏꯁꯤꯅ ꯊꯥꯡꯖꯤꯡꯅꯤ ꯆꯥꯛ ꯌꯥꯝ ꯍꯥꯎꯕ ꯊꯥꯡꯖꯤꯡ ꯐꯧ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯅꯥꯀꯟ ꯈꯤꯇꯪ ꯂꯥꯞꯇꯤ ꯁꯤ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕ꯭ꯔꯤꯠ 8744+ ꯑꯅ ꯑꯗꯨꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡꯁꯤꯒ ꯑꯗꯨꯝ ꯊꯦꯡꯕ ꯆꯞ ꯃꯥꯟꯅꯕ ꯂꯣꯛꯃꯤꯟꯅꯕ ꯐꯧꯅꯤ ꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯏꯌꯥꯝꯕ ꯌꯥꯝ ꯄꯤꯛꯅ ꯂꯧ ꯁꯨꯔꯛꯑꯦ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯤ ꯈꯨꯂꯪꯁꯦ ꯂꯨꯄꯥ 95 ꯅꯨꯄꯥꯅ 50 ꯑꯗꯨ ꯃꯇꯝꯗ ꯁꯨꯖꯔꯛꯏ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔꯕꯅꯤꯅ ꯑꯗꯩꯗ ꯂꯧꯁꯦ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯔꯛꯄꯅꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯁꯨꯝ ꯎꯔꯒ ꯁꯨꯝ ꯎꯃꯤꯟꯅꯔꯛꯄꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯧ ꯎꯗ꯭ꯔꯁꯨ ꯍꯤꯡꯕ ꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯂꯧꯁꯤꯗꯤ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯎꯒꯦ ꯈꯜꯂꯒ ꯎꯖꯔꯤꯅꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗ ꯂꯧꯁꯤ ꯀꯨꯝꯕ ꯃꯇꯝꯗ ꯂꯨꯄꯥ 95ꯁꯦ ꯅꯨꯄꯤ ꯈꯨꯂꯪꯒꯤ ꯑꯣꯏꯅ ꯄꯤꯌꯦ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯥꯗꯤ ꯅꯨꯄꯥ ꯈꯨꯂꯪ ꯁꯥꯕ ꯌꯥꯈꯤꯔꯣꯏꯅ ꯑꯗꯨꯒ ꯁꯦꯡꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯧ ꯀꯨꯝꯕꯁꯤꯗ ꯑꯩꯉꯣꯟꯗꯒꯤꯈꯤꯇꯪ ꯍꯟꯕ ꯊꯥ ꯑꯃꯃꯨꯛ ꯍꯟꯕ ꯏꯃꯥꯟꯅꯕꯁꯦ ꯃꯃꯥꯁꯤꯅ ꯄꯨꯊꯣꯛꯑ ꯂꯧꯔꯤꯗ ꯐꯝꯍꯜꯂꯦ ꯁꯥꯇꯤꯟ ꯑꯃ ꯆꯩ ꯌꯨꯡꯉꯒ ꯏꯕꯨꯡꯉꯣ ꯅꯨꯡꯁꯥ ꯁꯥꯏꯁꯤ ꯁꯤꯗꯩꯗ ꯐꯝꯃꯨꯀꯣ ꯆꯔꯨ ꯈꯔ ꯊꯥꯔꯒ ꯐꯤ ꯈꯔ ꯕꯣꯔꯥ ꯈꯔ ꯊꯥꯔ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯐꯧꯕꯣꯝ ꯈꯣꯝꯕ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯊꯧꯔꯤꯗ ꯐꯧ ꯍꯥꯞꯄꯗꯨꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯝ ꯊꯦꯡꯅꯈꯤ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯍꯥꯏꯕꯗꯨꯅꯤ ꯀꯣ ꯏꯅꯥꯎ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯍꯦꯟꯗꯤ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯏꯌꯥꯝꯕ ꯊꯝꯖꯔꯒꯦ ꯃꯊꯪ ꯀꯣꯜꯂꯔꯗ ꯈꯨꯗꯣꯡ ꯆꯥꯔꯁꯤ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯁꯥꯔ ꯃꯤꯡꯒ ꯂꯩꯐꯝꯒ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯇꯕꯣꯛꯄꯤꯗꯩ ꯇꯝꯐꯥꯁꯅꯥꯅꯤ ꯁꯥꯔ
ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯅꯤ ꯁꯥꯔ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯊꯧꯗꯣꯛ ꯂꯩꯔꯒꯦ ꯑꯩꯈꯣꯏꯁꯤꯒꯤ ꯌꯨꯝꯂꯣꯟꯅꯕ ꯏꯆꯥꯅꯨꯄꯤꯁꯤꯡ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯏ ꯑꯩ ꯀꯩꯅꯣꯗ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯈꯜꯂꯛꯄꯅꯦꯕ ꯑꯩꯁꯦ ꯂꯝꯖꯦꯟꯒꯤ ꯑꯗꯣ ꯇꯤꯀꯦꯠ ꯂꯩꯇꯕꯅꯤꯅ ꯑꯩ ꯆꯠꯂꯔꯣꯏ ꯏꯃꯥꯟꯅꯕꯤ ꯑꯗꯨꯗꯤ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯄꯣꯔꯣꯛꯇ ꯇꯧꯔꯒ ꯄꯩꯁꯥ ꯈꯥꯏꯗꯣꯏꯅꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯕꯅꯦꯕ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯧꯀꯣꯛꯁꯤꯗ ꯂꯩꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁꯤꯡꯁꯦ ꯃꯥꯏꯒꯤ ꯐꯤꯖꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯁꯦꯠꯂꯒ ꯊꯣꯛꯅꯔꯛꯑꯣ ꯑꯩꯈꯣꯏ ꯆꯧꯀꯣꯛꯁꯤꯗꯒꯤ ꯃꯣꯏ 2 ꯈꯜꯂꯛꯄꯅꯦ ꯑꯗꯣ ꯑꯃꯗꯤ ꯆꯠꯂꯦ ꯃꯥꯗꯤ ꯆꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕꯒꯤꯁꯤꯗꯤ ꯆꯠꯇꯕꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯃꯥꯒ ꯆꯦꯟꯃꯤꯟꯅꯔꯨꯕ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯄ ꯑꯉꯥꯡꯗꯣ ꯃꯥ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯦ ꯍꯥꯏꯅ ꯉꯁꯤ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤꯅ ꯍꯥꯏꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯃꯥꯗꯣ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯈꯟꯗꯕ ꯃꯃꯥꯗꯨꯒꯤ ꯈꯟꯗꯕ ꯃꯆꯥꯗꯨꯒꯤ ꯃꯃꯥꯔꯣ ꯈꯜꯂꯦ ꯇꯤꯀꯦꯠ ꯀꯛꯅꯕ ꯄꯩꯁꯥ ꯂꯩꯇꯦꯅ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯤ ꯁꯥꯖꯔꯝꯕꯅꯤ ꯖꯣꯀꯥ ꯆꯠꯄꯗ ꯁꯥꯔ ꯂꯨꯄꯥ 25,000 ꯄꯤꯌꯣ ꯍꯥꯏ ꯃꯣꯏ ꯑꯗꯨꯝ ꯈꯔꯁꯨ ꯋꯥꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯝꯃꯦꯕ ꯅꯠꯇꯦ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯈꯟꯕ ꯃꯤꯗꯨꯒꯤꯔꯣ ꯈꯟꯗꯕ ꯃꯤꯗꯨꯒꯤ ꯋꯥꯔꯤꯔꯣ ꯁꯥꯏꯁꯤꯕꯣ ꯈꯟꯗꯕ ꯃꯤꯗꯨꯒꯤ ꯋꯥꯔꯤꯅꯤ ꯁꯥꯔ ꯈꯟꯗꯕ ꯃꯤꯗꯨꯗꯤ ꯈꯟꯗ꯭ꯔꯦ ꯑꯈꯟꯕꯗꯨ ꯋꯣꯛ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯇꯤꯀꯦꯠ ꯂꯩꯇ꯭ꯔꯒꯁꯨ ꯀꯧꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭रो ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯃꯃꯥꯟꯅꯕꯤꯗꯨꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩꯌꯦꯕ ꯃꯥꯁꯦ ꯑꯁ ꯑꯩꯁꯨ ꯆꯠꯂꯝꯃꯗꯤ ꯑꯩꯁꯨꯅꯦ ꯈꯟꯖꯔꯗꯕꯅꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯂꯥꯛꯆꯅꯤꯗ ꯀꯩꯁꯨ ꯑꯗꯨꯗ ꯅꯤꯡꯍꯟꯅꯗꯧ ꯀꯩꯁꯨ ꯂꯩꯇꯦꯗ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯔꯀꯥꯟꯗ ꯃꯤꯗꯤ ꯈꯪꯒꯗꯕꯅꯤ ꯊꯥꯡꯗꯤ ꯐꯦꯡꯉ ꯊꯧꯕꯅꯤ ꯑꯋꯥꯕꯗꯤ ꯃꯥꯌꯣꯛꯅꯔꯀꯥꯟꯗ ꯁꯨꯝ ꯃꯥꯌꯣꯛꯅꯔꯛꯀꯗꯕꯅꯤ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯑꯗꯣ ꯏꯆꯥꯗꯨꯗꯁꯨ ꯇꯝꯕꯤꯗꯧꯅꯦꯕ ꯃꯥ ꯈꯜꯂꯛꯇ꯭ꯔꯦ ꯃꯥ ꯆꯠꯄ ꯉꯝꯗ꯭रे ꯃꯥ ꯏꯃꯨꯡꯒꯤ ꯑꯁꯣꯟꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯥꯅ ꯑꯩ ꯏꯃꯨꯡ ꯁꯣꯜꯂꯕꯅꯤ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯃꯇꯨꯡꯗꯗꯤ ꯉꯝꯅꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯊꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯅꯤꯗ ꯃꯌꯥꯝꯅ ꯑꯗꯨ ꯍꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯈꯥꯏꯕꯤꯕ ꯌꯥꯏ ꯇꯧꯕꯤꯕ ꯌꯥꯏ ꯊꯣꯛꯄꯤꯔꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯂꯣꯏ ꯊꯦꯡꯅꯩꯌꯦ ꯑꯍꯥꯟꯕꯗꯗꯤ ꯃꯁꯥꯒꯤ ꯃꯔꯧ ꯌꯣꯜꯂ ꯆꯠꯄ ꯌꯥꯎꯔꯤꯕꯅꯤꯗ ꯑꯗꯣ ꯃꯃꯩꯊꯪꯗꯗꯤ ꯐꯥꯎꯔꯒ ꯐꯥꯎꯇ꯭ꯔꯤꯛ ꯐꯥꯎꯔꯀꯥꯟꯗ ꯏꯖꯠ ꯂꯩꯕ ꯀꯌꯥ ꯇꯧꯔꯛꯄꯁꯨ ꯌꯥꯎꯏ ꯊꯦꯡꯅꯔꯛꯄ ꯀꯌꯥꯁꯨ ꯌꯥꯎꯏ ꯁ꯭ꯇ꯭ꯔꯒꯜꯁꯤꯗꯤ ꯂꯣꯏ ꯊꯦꯡꯅꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯅꯤꯡꯉꯤꯁꯤ ꯃꯥꯅ ꯆꯠꯄ ꯉꯝꯍꯧꯗꯕꯗꯨꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯨꯅꯦꯕ ꯁꯤꯌꯔ ꯇꯧꯕꯤꯔꯤꯁꯦꯀꯣ ꯍꯣꯏ ꯁꯥꯔ ꯍꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯤꯡꯍꯟꯅꯕꯤꯅꯣ ꯍꯥꯏ ꯂꯨꯄꯥ 15,000 ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯏꯆꯥꯗꯨꯗꯁꯨ ꯇꯝꯕꯤꯌꯣꯕ ꯄꯨꯛꯅꯤꯡꯗꯣ ꯊꯧꯒꯠꯄꯤꯌꯣꯕ ꯌꯥꯝ ꯐꯖꯗꯕꯗꯤ ꯋꯥ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ खरा लेइत्रदिने लेइतब थोप अखोइदि खरा हेना ओभर ओइन अखोइ होनदब यादेबा इचानुपीदो अमतंग हाइबियो से यामनने मीनबदि ताब नुंगाइतब यावइको सन्नि खंगदे ओकनि खंगदे अमत लोइबियो सनजे चही अनि अहुमदने लुपा लाख मखाइ सिल्लेबा अदुम सन हातम अम लाकांदा अदु हुजिकानबुदि अतोप धर्मनबदि नुंगाइतेको अइना पंजदोइसे ओक हाइरसिको ओकसे योनमकान पालिसिंग मरफु सिल्लेबा मा 15,000 लेइतबगि दमकत अदु सत्ते हाइदु इमुंगदुदा लेकाइ म्याम खाना लुपा 3,000 मुक्तु बिबो ओम त लोइबियोबा मकोनदु साबियु धना तोरबु युमदु साइसिंग तोरग खरमदु थोंग थाक्तन त बिजबियोबा अदुगने चही अमगि मनुंगदा लोइबदा ओक लुपा लामदि फंगे अदु सी फावदु खर तौक तारेदना अदुन अइना हाइसि अखोइगि दमकत कनासु थादबिरोय कनासु सेन खाइरोय कनासु लाओय कनाम चलाओय अदुनने आई लेइतबगि दमकत अस आई चलहौदरमनिको आई पैसा लेइतबइ चलहौदरमने आई पी ताफम सुंथोक थोकते मदो आई इसागी थबंगने आइनने होनगदमनि होनरकान माइ पानबदो ngasi ngamhौदरेना मथंग अदुम होनगदमनि अदुम होनदौनि अदु सि नत्रजो अतोब अतोब थबक तौ यायबा मुन अदुम यंबियुको खुदसे सत्रदिने समाय सम होम लेबदने सुंगाय आदबनि अदम do something हाइजे अदुने आइना मसे मिंगोद मि पान तांगदम होनगदम लुपा 15,000 बु कैनो होजे लुपा 1,15,000 पुथो हाइबदि नतेदना 15,000 खकपु अदुना 15,000 दो ngamनन होनगदम इसादो सानाबोर सोलमजेन ओरसुने इमुंग मनुंगद तौबु तौगे हारदि नुमित 45 दे चेंगुम जे पाले चेंगुम से नोंग चुबदा चेंगुम अदुम हौई निंगथम था द चेंगुम अदुम हौई कालेन द अदुम हौई चेंगुम जे थाबा याय चेंगुम जे कोइ सरु जे मेचिन कदा कदा तखाइ गिबसे फ्री दे याम हुनतोबन
मपूद हाइनरगनी खंगदे कईनी खंगदे ने लंपाक चल कोक तो होलो होलगने साइकिल लम तौरग होलो पैरग सरू इकूम थंबिरो अदुगने स्पाउन हाइदन लई स्पाउन च बड़ा काई फंगे अदु ओजा गुरु लई ओजा राजेन गानी फालोंदगी लई को होजे बारी लेरे स्पाउन जे निंगथम थागी लई कालेन गी लई युम द संगोई मसी इम लई तादे तरू तना न वाई फजन तैथोक पिरग बोरा इसिंग सोलग याले थंबिरगा मखा दुंग मगबदी इनिन का हंदनब खरा महिक चेंद्रम होनबि तारे कैसु नते को अदुगने समाइनो रेक कुम सेंबिरगा परेंग साना रेक थौरी गी रेक सेंबिरकांद सेंगुम द यामदबिदा समाइनो मतुम द यांखै खक्तम द थंबियो अममम न सिलकपदने सेंगुम अमम द हुजिक्सी पवा द लुपा चामनी सेंगुम से किलो द लुपा चामरी सियाम खरजानी को यामना पतले दना मादि पतलसु मांग देब फौराम द फौदो कंगगने पया तौर लेंजल थम याय अकंग बोइन योन याय भाई कनोद सेंगुम याम नोम इसिंग द थोक तिंग थो हेंग तुम चाबे याय फंगना बजानते होजि सेंगुम थाब मी तने सेंगुम सित्रे न कनाम त लेते अदुमाई तौदन खरगा तांजन खरगा सुम तांजन खर मिंगोदे सुम होनदन तरा कुन कुंथ्रा निफु यांकै थुपचन ब अदुवानी होजि की चादुगे न पुनि थोगे चबे वानी को लुपा लिसिंग कुन मंगा दुगे सुनते हयेंग मान अदुद वाले लुपा लिसिंग 10 मो वाले मंगा मो वाले 3 मो वाले हायदे अखोय निंजिंग बिरो अखोय म्याम तौर मतेंग पांगजगे सिवानी कैसु नते को अदुवान अदुना पुनिंग हनबिगनो अदुना लुपा लिसिंग कुन मंगा गी दमक्तदि को लाख मंगा लाख कुन मंगा हायदे खोय ngamjade को याम लाए होजिक मतेंग पांगबियो किडनी फेल होरे देदि कैंसर नारे लाए अदा इन फोटो अमता कापिरो वीडियो नंबिरो अदो खोयसे थागत पिरो हायदे अदुम लाखिद्रे मोइना पामिन खुतकता लाखवा इन लुपा लिसिंग याकै हुंपु लामगा पुथो पिबदुने करा आइबु करिनो जेम सगुर जम्मु करिनो चेंग वालगा कैथेनदगी सुपर फाइन वाला चारिबा इंगोदबो खोइना पीरिसिदि नुंगसीबो मयाम पुनसनरगनेबा इमोशन हम सागत्ते यादे उत्तब यादे पांगो हायबदि परेंग साना लई पांगहौद्रगना हयेंग अइना थागतकिबदुदा अखोयगिदि पांगबिगिदे मोयगिदि पांगबि जेम सगुर जमजे याम फत्तबनि हाइगे हायदुदि करा यारोनि टेंशन जगे को मयाम नैने जे खनजेबको हेलो मिंग अमदि लैफम हायबियो सर आई कांगेंबम दन प्रियो सिंह खुकुलवांग लेकायदगिनि सर राम चरे सर अइना सुम सारगिदा प्रोग्राम सिंगे दुम फजना ताजै है मरोना सै नोमाइगी से याम ताजबा हाइताय सर अदा अइना सारगिसिदा लाइब्रेरी अमतंग ममांग द पुखपियो मरि खंगै सुमांग लागा तगी ओइ बै सै जिंग जे सर सिगुमबगी सैगी थोरम अमतंग हापी बै यारगदि डायमंड वांग रेडियोगी प्रोग्राम जे याम हेना मपुंग खागदराने खंजबा सर सी बंगतंग सारना सुमांग लीला कतगी ओइ बै सैगी कलेक्शन सिमा तोबिरगा मयामदा लामसुदं लंबिरगदि वाहंग रेडियो से याम मपुंग खागदराने खंजबा सी कतंग फोंदोक जगे दो जबनि सर याम नोइजे मसी थोरमजे इ हाना तौजरमे अदो लीला गी सही खरजु लिजे दो लीला सही से क्वालिटी याम लैतबा हाइतारे क्वालिटी लैतबा दि लीला गी दि खोगी स्टेज माय खोंगा मेचिन मसामना लीला सानबदो अदो लहोब रेकॉर्ड तो याम ओइबा अदगी दि खोगी सुमांग लीला संगलेन द सानबा सिसु खोगी साउंड क्वालिटी से याम फत्तबा हाइतारे होय कनागुमनि सही से मुंग नम्मिको अमुंग नम्मगा पुतोकपा यावे आइगिसु खोगी संगाइगी सही तरेन पांदि नम्मि अदुगा सना लेपाकी जो मोय तरे निपामो नम्बले अदुगा पेसमेकर की जो तरे निपामो नम्बले अदुगा इमागी सो मोगी इमागी जे लीला गी ओइना केसेट अमत नमद माले लीला द सकिबदु नतनको सही द नमकपा इमा पार्टी गी लेते अइन खंगदा अइन खंगदा बोरमसु आइदि तोंगाना फोंगकपुदु लेते लीला दे ककपुदुबदि लेबा अदु इमागी लीला दे ककप खरम ले अदुगा अतोप दोल खरगी जो मोजु लीला गी सहीने केसेट फोंगे बजे आई थोइना तादे एल्बम फोंगे कॉलेज अदु याम लैतबा हाइतारे अदु महुसागे लीला सिंगदे खरगा ककपदि याय क्वालिटी याम लैते मे यामदि सेंगदे अदुना आई थौरमसि टेंशन गिबने अदुबु मतमना प्रोपोर्शनल आई सोयदना मै खरा होनबा ngamnaba आई तौजरके हाइबा वफमजे थमजगे थागचरे थौरम सुरुगा बिरपा मथंगी कोलरदा मो आई खुदोंग चाबा पिजरी सुरुगा बि हेलो हेलो खुम्बिरक्त्रे याम सेंगना हागंदने अखोय तनब सुंगा यादे अखोय तनबने तनबसे सुंगा यादबनि को अखोय होय मयामनबदे दु लोयो दा लोयो दे हायबा दु लैनब लैत्रे दु सु लुयबा हेलो हाबियो हाबियो रामे जवै सर कइनोने सोगी हनति सर लंबी थोंग जात्रे नोंग दबे कइनो न
ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯗꯦ ꯁꯥꯔ ꯀꯩꯅꯣ ꯁꯤ ꯊꯣꯡ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯔꯦꯗꯤꯑꯣꯗ ꯍꯦꯛ ꯂꯥꯎꯕꯁꯦ ꯃꯁꯤ ꯑꯩ ꯃꯣꯠꯇꯤ ꯃꯥꯏ ꯀꯦꯟꯗ꯭ꯔ ꯂꯩ ꯑꯃꯃꯝ ꯂꯩꯖꯔꯤꯅꯦꯕꯀꯣ ꯑꯗꯨ ꯃꯤ 5-10 ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯂꯝꯕꯤ ꯊꯣꯡꯁꯤ ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯁꯦꯝꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯁꯤ ꯌꯥꯕꯖꯥꯠꯅ MLA ꯑꯣꯏꯔꯗꯤ ꯃꯍꯨꯠ ꯀꯔꯣꯔ 2 ꯂꯥꯛꯏꯅꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯣꯂꯣꯞꯁꯤ ꯑꯃꯒ ꯍꯥꯏꯔꯣ ꯑꯅꯤꯗꯣ ꯑꯗꯨ ꯂꯝꯕꯤ ꯌꯥꯗ꯭ꯔꯦ ꯐꯠꯇꯦ ꯑꯗꯨꯒ ꯂꯥꯎꯕꯁꯤ ꯇꯥꯕꯤꯌꯣꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤ 5-10 ꯑꯃ ꯃꯥꯟꯅꯔꯦ ꯃꯥꯒꯤ ꯀ꯭ꯋꯥꯇꯔꯗꯨꯗ ꯆꯠꯂꯒ ꯁꯤ ꯂꯝꯕꯤꯁꯤ ꯌꯥꯗ꯭ꯔꯦꯅ ꯊꯥꯃꯣꯛ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯔꯁꯨ ꯄꯪꯊꯤꯡ ꯀꯦꯟꯗ꯭ꯔ ꯀꯦꯟꯗ꯭ꯔ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯌꯣ ꯑꯗꯨꯗꯤ ꯂꯝꯕꯤ ꯌꯥꯗ꯭ꯔꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯣꯖꯥꯔꯥꯝ ꯑꯗꯣꯝꯗ ꯌꯥꯝ ꯅꯦꯒꯦꯇꯤভ ꯄꯣꯖꯤꯇꯤভ ꯈꯟꯕꯤꯔꯨꯅꯨꯗ ꯂꯥꯎꯒꯦꯁꯨ ꯂꯥꯎꯖꯁꯅꯨ ꯇꯥꯒꯦꯁꯨ ꯇꯥꯗꯁꯅꯨ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯀꯩꯅꯣ ꯑꯣꯖꯥꯔꯥꯝꯗꯤ ꯀꯗꯥꯏꯗ ꯇꯥꯔꯛꯀꯦ ꯂꯥꯎꯔꯤꯁꯦ ꯔꯦꯗꯤꯑꯣꯗ ꯂꯥꯎꯕꯗ ꯇꯥꯔꯤ ꯅꯠꯇ꯭ꯔꯣ ꯑꯣꯖꯥꯔꯥꯝꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯦ ꯐꯣꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝꯅ ꯀꯣꯜꯁꯦ ꯇꯥꯐꯝ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯣꯖꯥꯔꯥꯝꯅ ꯍꯥꯏꯅ ꯔꯦꯗꯤꯑꯣꯗ ꯍꯥꯏꯕ ꯃꯍꯨꯠꯇ MLAꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯕ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯥꯏꯕ ꯆꯠꯄꯗꯨ ꯉꯝꯗ꯭ꯔꯒꯗꯤ MLA ꯃꯅꯥꯛ ꯆꯠꯂꯨꯔꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯇꯇꯥꯏ ꯇꯥꯕ ꯃꯥꯏ ꯑꯣꯟꯖꯟꯅꯅꯤꯡꯉꯝꯗꯕꯗꯤ MLA ꯑꯗꯨꯗ ꯚꯣꯠ ꯄꯤꯗꯕ ꯃꯤꯗꯨꯕꯨ MLA ꯃꯅꯥꯛ ꯆꯠꯂꯒ ꯍꯥꯏꯅꯤꯡꯒꯗ꯭ꯔꯣ ꯑꯣꯖꯥꯔꯥꯝꯃꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯣꯏꯗ ꯑꯣꯖꯥꯔꯥꯝꯃꯦꯗꯤ MLA ꯑꯗꯨꯗ ꯚꯣꯠ ꯄꯤꯕꯅꯤꯅ ꯆꯠꯅꯤꯡꯉꯝꯒꯅꯦꯕ MLA ꯑꯗꯨꯗ ꯚꯣꯠ ꯄꯤꯗꯕꯗꯨꯗ ꯎꯅꯕ ꯂꯥꯛꯀꯦ ꯍꯥꯏ ꯃꯇꯝꯗ ꯊꯣꯡꯗ ꯂꯩꯕꯗꯨꯅ ꯃꯤ ꯍꯥꯏꯔꯝꯒꯅꯤ ꯀꯅꯥ ꯂꯥꯛꯏ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯗꯕ ꯃꯤ ꯈꯔ ꯂꯥꯛꯑꯦ ꯍꯥꯏ ꯀꯥꯟꯗ ꯆꯠꯂꯣ ꯎꯅꯔꯣꯏ ꯆꯠꯂꯣ ꯃꯣꯏ ꯀꯩꯅꯣ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅ ꯍꯥꯏꯔꯗꯤ ꯇꯥꯟꯊꯣꯔꯛꯑꯗꯤ ꯅꯠꯇ꯭ꯔꯣ ꯑꯣꯖꯥꯔꯥꯝꯃꯦ ꯑꯗꯨꯅꯅꯦ ꯚꯣꯠ ꯄꯤꯗꯕ ꯃꯤꯅ ꯁꯣꯏꯗꯅ ꯔꯦꯗꯤꯑꯣꯗ ꯍꯥꯏꯅꯤꯡꯉꯛꯀꯅꯤ ꯚꯣꯠ ꯄꯤꯔꯨꯕ ꯃꯥꯏ ꯃꯤꯗꯨꯗꯤꯅꯦ ꯀꯩꯁꯨ ꯔꯦꯗꯤꯑꯣꯗ ꯄꯥꯛ ꯂꯥꯛꯑꯣꯏ ꯃꯔꯝꯗꯤ ꯑꯗꯨꯝ ꯈꯥꯡꯗꯣꯔꯝꯅꯤ ꯀꯩꯅꯣ ꯑꯩꯒꯤ ꯃꯤ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯗꯤꯀꯣ ꯃꯥ ꯚꯣꯠ ꯄꯤꯈ꯭ꯔꯕ ꯂꯝꯕꯤ ꯐꯠꯇꯦꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯑꯔꯣꯏꯗꯕꯅꯤ ꯑꯩꯕꯨ ꯍꯥꯏꯖꯧꯗꯅꯦ ꯍꯥꯏꯔꯛꯏ ꯃꯤꯁꯤꯡꯁꯦ ꯚꯣꯠ ꯄꯤꯗ꯭ꯔꯕꯅꯦꯅ ꯆꯥꯎꯔꯥꯛꯄ ꯑꯗꯨꯝ ꯂꯩꯔꯝꯃꯗꯕꯅꯤ ꯑꯗꯨꯅꯅꯦ ꯈꯔ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯅ ꯚꯣꯠ ꯄꯤꯗꯕ ꯃꯤꯗꯨꯅ MLA ꯌꯨꯝꯗ ꯆꯠꯂꯣ ꯑꯥꯗ ꯏꯜꯂꯨꯕ ꯍꯥꯏꯗꯣ ꯁꯨꯡꯏꯟ ꯏꯜꯂꯨꯔꯣꯏꯗꯧꯅ ꯑꯣꯖꯥꯔꯥꯝꯃꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯁꯦꯝꯁꯨ ꯁꯦꯝꯃꯔꯣꯏꯗꯧꯕ ꯂꯝꯕꯤꯗꯨꯗ ꯇꯣꯛꯁꯤꯀꯥꯟꯗ ꯋꯥꯅꯤ ꯑꯣꯖꯥꯔꯥꯝꯃꯦ ꯐꯣꯟꯗꯣ ꯑꯝꯇ ꯀꯗꯥꯏꯗꯩꯅꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯏꯔꯒ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯁꯣꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣꯖꯥꯔꯥꯝꯃꯦꯅ ꯇꯧꯔꯛꯄ ꯐꯣꯟꯁꯦ ꯃꯌꯥꯝ ꯇꯥꯐꯝ ꯈꯪꯗꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯣꯖꯥꯔꯥꯝꯃꯦꯒꯤ ꯀꯣꯜꯁꯦꯀꯣ ꯑꯗꯨꯅ ꯑꯁꯦꯡꯕꯗꯤ ꯔꯦꯗꯤꯑꯣꯗ ꯍꯥꯏꯔꯛꯄꯗꯣ ꯀꯩ ꯀꯥꯟꯗꯣꯏꯅꯣ MLAꯒꯤ ꯃꯅꯥꯛꯇ ꯃꯤ 4-5 ꯄꯨꯟꯁꯤꯜꯂ ꯆꯠꯂꯣꯏ ꯑꯗꯣ ꯃꯨꯟꯅ ꯑꯝꯇ ꯈꯟꯕꯤꯌꯣꯕ MLA ꯑꯗꯨꯗ ꯇꯣꯝꯕꯗꯨꯗ ꯚꯣꯠ ꯄꯤꯗꯕ ꯃꯤꯗꯨꯕꯨ ꯃꯅꯥꯛꯇ ꯆꯠꯂ ꯋꯥ ꯍꯥꯏꯅꯤꯡꯈꯤꯗ꯭ꯔꯣ ꯁꯨꯡꯍꯥꯏ ꯍꯥꯏꯅꯤꯡꯉꯔꯣꯏꯗꯕꯅꯤ ꯀꯅꯥ ꯍꯥꯏꯅꯤꯡꯉꯗꯣꯏꯅꯣ ꯑꯩꯅ ꯚꯣꯠ ꯄꯤꯗꯕ ꯃꯤꯗꯣ ꯑꯩꯗꯤ ꯃꯁꯛꯐꯥꯎ ꯌꯦꯡꯅꯤꯡꯗꯦꯅ ꯌꯦꯡꯉꯔꯣꯏꯗꯕꯅꯤ ꯐꯅꯌꯥꯝ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕ ꯈꯨꯕꯥꯛ ꯈꯨ ꯌꯥꯗ꯭ꯔꯕ ꯀꯥꯟꯗꯨꯗ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯕ ꯃꯤꯗꯤ ꯑꯩꯈꯣꯏ ꯐꯅꯌꯥꯝ ꯑꯐꯕ ꯇꯧꯔꯨꯁꯤꯅꯦ ꯍꯥꯏ ꯂꯩꯔꯝꯃꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯃꯗꯣ ꯃꯋꯥ ꯂꯧꯕꯤꯗꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯏꯒ ꯁꯤꯡꯅꯅꯕ ꯅꯠꯇꯦꯕ ꯃꯔꯝꯗꯤ something is better than nothing ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯁꯤꯅ ꯁꯨꯡꯇꯧ ꯇꯧꯗꯕꯗꯤ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯒ ꯑꯗꯨꯅ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯤ ꯗꯣꯅꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯅ ꯑꯩꯈꯣꯏ ꯇꯧꯔꯛꯏꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯣ ꯂꯝꯗꯝꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯔꯤ ꯀꯔꯥ ꯑꯗꯨ ꯑꯗꯥ ꯂꯩꯕꯁꯤꯅ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯀꯔꯤꯝ ꯇꯧꯗ꯭ꯔ ꯋꯥ ꯍꯪꯗꯅ ꯇꯨꯃꯤꯟ ꯂꯩꯊꯣꯏꯁꯤꯗꯤ ꯑꯗꯣ ꯃꯈꯣꯏꯗꯤ ꯚꯣꯠ ꯂꯦꯞꯄꯛꯄ ꯑꯣꯏꯔꯣ ꯂꯦꯞꯄꯛꯇꯕ ꯑꯣꯏꯔꯣ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯚꯣꯠ ꯂꯦꯞꯀꯦꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯁꯤꯟꯅꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯣꯜꯂꯥꯎ ꯑꯗꯨꯝ ꯂꯥꯎꯃꯤꯟꯅꯁꯤ ꯑꯉꯝ ꯑꯉꯝꯕ ꯑꯗꯨꯝ ꯍꯣꯠꯅꯃꯤꯟꯅꯁꯤ ꯚꯣꯠ ꯂꯦꯞꯇ꯭ꯔꯁꯨ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯑꯗꯨꯃꯛ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯀꯥꯟꯗ ꯋꯥꯅꯤ ꯚꯣꯠ ꯀꯥꯅꯤ ꯚꯣꯠ ꯑꯗꯨ ꯑꯗꯥ ꯚꯣꯂꯥꯡ ꯚꯣꯔꯤꯡꯒꯤ ꯋꯥꯅꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯗ ꯚꯣꯠ ꯄꯤꯗꯕ ꯃꯤꯗꯨꯅ ꯆꯠꯂꯒ ꯀꯔꯥꯏ ꯂꯝꯕꯤ ꯁꯦꯝꯕꯤꯗꯦꯅ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗꯨ ꯀꯃꯥꯏꯅ ꯂꯦꯞꯄꯨꯗꯣꯏꯅꯣ ꯃꯤ ꯆꯪꯒꯦꯁꯨ ꯌꯥꯁꯨ ꯌꯥꯔꯣꯏꯕ ꯆꯨꯝꯗ꯭ꯔꯅꯦ ꯁꯤꯕꯨ ꯂꯥꯜꯂꯕ ꯑꯩꯁꯤꯕꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯈꯥꯉꯕꯣꯛꯇꯒꯤ ꯃꯔꯛꯅꯤ ꯁꯥꯔ ꯇꯔꯥꯃꯨꯛ ꯆꯠꯂꯦ ꯇꯥꯛꯄꯤꯌꯨ ꯄꯨꯡꯅꯤꯡꯒꯤ ꯋꯥꯔꯝ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯈꯥꯉꯕꯣꯛꯇꯒꯤ ꯃꯔꯛꯅꯤ ꯁꯥꯔ ꯑꯣ ꯑꯩ ꯇꯥꯖꯔꯦ ꯑꯣꯖꯥ ꯄꯥꯎ ꯃꯈꯥ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯔꯦꯗꯤꯑꯣꯗ ꯅꯠꯇꯕ ꯐꯣꯟꯗ ꯑꯗꯨꯝ ꯈꯨꯝꯕꯤꯔꯛꯑꯣ ꯐꯣꯟꯗꯒꯤ ꯇꯥꯔ ꯈꯨꯝꯕꯤꯔꯛꯑꯣ ꯈꯨꯝꯕꯤꯔꯛꯑꯣ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯋꯥꯐꯝꯗꯨ ꯁꯥꯔ ꯑꯩꯈꯣꯏ MLAꯗ ꯍꯥꯏꯖꯕꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯋꯥꯀꯔꯁꯤꯡꯁꯦ ꯍꯥꯟꯅ ꯃꯣꯏ ꯚꯣꯠ ꯀꯥꯍꯟꯕꯁꯨ ꯋꯥꯀꯔꯅ ꯀꯥꯍꯜꯂꯤꯅꯦꯕꯀꯣ ꯖꯒꯥꯁꯤꯗ ꯑꯩ ꯃꯥꯒꯤ ꯃꯤ ꯂꯩꯔꯦ ꯍꯥꯏꯅ ꯁꯦꯟ ꯌꯦꯟꯕꯁꯨ ꯋꯥꯀꯔꯅ ꯈꯨꯠꯇ ꯂꯩ ꯌꯦꯜꯂꯤꯅꯦꯕ ꯑꯗꯨꯒ MLAꯁꯨ MLAꯗ ꯈꯪꯗꯦ ꯄꯣꯟꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯋꯥꯔꯤꯁꯦ ꯋꯥꯀꯔꯁꯤꯡꯁꯦ ꯈꯪꯕꯤꯔꯣꯕ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟ ꯂꯩꯕꯤꯔꯅꯣ ꯃꯈꯣꯏꯅꯅꯦꯕ ꯁꯦꯟ ꯌꯦꯟꯕꯁꯨ ꯃꯈꯣꯏꯅ ꯌꯦꯟꯗꯣꯏꯅꯤ ꯑꯃꯗꯨꯅ ꯇꯦꯕꯜ ꯊꯥꯔꯒ ꯆꯧꯀꯤꯗꯥꯔ ꯃꯇꯦꯡ ꯃꯊꯛꯇ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯗꯨꯅ ꯁꯥꯔ ꯇꯧꯖꯔꯛꯄꯅꯦ
ꯑꯌꯥꯝꯕꯗ ꯗꯥꯏꯃꯟꯅꯁꯨ ꯄ꯭ꯔꯣꯖꯦꯛ ꯋꯥꯍꯣꯡꯁꯨ ꯄꯨꯝꯅꯃꯛꯀꯤ ꯂꯝꯕꯤꯒꯤꯗ ꯄꯜꯂꯦꯕꯀꯣ ꯏꯃꯦꯂꯦꯗ ꯍꯥꯏꯔꯨꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯉꯝꯃꯣꯏꯕ ꯀꯅꯥꯕꯕ ꯑꯗꯣꯝꯅ ꯁꯔꯛꯈꯤꯔꯨꯁꯦ ꯍꯥꯏꯕꯗꯨꯅꯦꯕ ꯉꯝꯃꯣꯏꯕ ꯑꯗꯨꯁꯨ ꯋꯥꯀꯔꯗ ꯍꯥꯏꯔꯨꯕꯁꯨ ꯋꯥꯀꯔꯅ ꯍꯥꯏꯔꯛꯄ ꯌꯥꯕ ꯑꯃꯗꯤ ꯂꯩꯌꯦ ꯑꯣꯖꯥ ꯚꯣꯠꯇ 5 ꯂꯧꯗꯥꯏꯅꯦ 5 ꯂꯧꯔ ꯀꯗꯥꯏꯗꯩꯅꯣ ꯄꯩꯁꯥ ꯁꯨꯗ꯭ꯔꯤ ꯅꯣꯏꯗ ꯄꯤꯈꯤꯕ ꯄꯩꯁꯥꯗꯣ ꯈꯣꯝꯀꯠꯄ ꯁꯨꯗ꯭ꯔꯤꯌꯦ ꯀꯗꯥꯏ ꯂꯝꯕꯤ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯂꯥꯜꯂꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯋꯦꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯕꯅꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯥꯜꯂꯦꯕ ꯑꯩꯕꯨꯗꯤ ꯂꯧꯖꯗꯦꯀꯣ ꯑꯩꯗꯤ ꯚꯣꯠ ꯃꯃꯥꯡ ꯁꯨꯝ ꯂꯧꯖꯩ ꯚꯣꯠ ꯀꯅꯥꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯨꯕꯤ ꯌꯣꯟꯖꯗꯦꯅ ꯑꯩꯗꯤ ꯍꯥꯏꯕꯅꯤ ꯏꯆꯥ ꯃꯆꯨꯝ ꯆꯥꯡꯉꯝꯗꯅ ꯃꯥꯡꯒꯦ ꯑꯩ ꯚꯣꯠꯀꯤ ꯂꯨꯄꯥ ꯑꯃ ꯂꯧꯖꯗꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯋꯥꯁꯛꯏ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯋꯥꯁꯛꯈꯤꯅꯤ ꯂꯧꯗꯦꯕ ꯐꯅ ꯆꯔꯥ ꯍꯦꯜꯂꯁꯨ ꯂꯧꯔꯣꯏ ꯃꯣꯏꯒꯤ ꯃꯗꯨꯒꯤ ꯐꯠꯇꯕ ꯃꯆꯨꯝꯗꯣ ꯂꯧꯔꯣꯏ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯄꯤꯔꯛꯈꯤꯕ ꯍꯥꯏꯁꯤ ꯈꯣꯞꯀꯠꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯅꯅꯦ ꯋꯥꯀꯔꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯅꯣꯏꯗ ꯄꯤꯈꯤꯕꯗꯣ 5 ꯐꯅꯌꯥꯝ ꯌꯥꯝꯕꯅꯤꯅꯦ crore 9 ꯈꯣꯝꯗ ꯋꯥꯠꯂꯤꯅꯦ ꯏꯕꯨꯡꯉꯣ ꯂꯝꯕꯤ ꯁꯦꯝꯃꯩꯔꯣꯏꯅ ꯍꯥꯏꯔꯛꯄꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯗꯨꯅ ꯃꯁꯤꯅꯤ ꯀꯥꯟꯗ ꯋꯥꯅꯤ ꯁꯤ ꯋꯥꯁꯦ ꯇꯧꯅꯤꯡꯕ ꯇꯧꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯅꯦ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯣ ꯈꯨꯕꯤꯒꯤ ꯃꯃꯜ ꯈꯪꯕꯤꯔꯣ ꯀꯥꯟꯗ ꯋꯥꯅꯤ ꯏꯂꯦꯛꯁꯟ ꯋꯥꯁꯦ ꯄꯩꯁꯥ ꯌꯦꯟꯕꯁꯨ ꯋꯥꯈꯜ ꯌꯦꯟꯕꯅꯤꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯣꯖꯥꯗꯨꯅ ꯑꯣꯖꯥ ꯃꯪꯂꯦꯝꯅ ꯍꯥꯏꯗꯣ ꯄꯩꯁꯥ ꯌꯦꯜꯂꯤ ꯍꯥꯏꯕ ꯋꯥ ꯑꯃ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯌꯦꯜꯂꯣꯁꯦ ꯚꯥꯔꯠꯀꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯃꯤꯁꯤꯡꯗ ꯏꯂꯦꯛꯁꯟꯗ ꯄꯩꯁꯥ ꯌꯦꯜꯂꯣ ꯍꯥꯏꯕ ꯌꯥꯎꯗꯦꯕ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯌꯦꯜꯂꯝ ꯇꯥꯔꯒꯗꯤ ꯚꯣꯠ ꯂꯦꯞꯄꯤꯕ ꯃꯤꯗꯨ ꯑꯩꯈꯣꯏ ꯄꯥꯅꯤꯁꯃꯦꯟ ꯄꯤꯒꯅꯤ ꯃꯥꯏ ꯚꯣꯠꯇꯨ ꯆꯠꯅꯕ ꯌꯥꯔꯣꯏꯕ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯄꯩꯁꯥ ꯌꯦꯟꯗꯕꯗꯤ ꯀꯅꯥꯕꯨ ꯂꯩꯒꯦꯅꯤ ꯁꯤꯅꯤ ꯑꯩꯅ ꯌꯨꯝ ꯃꯩ ꯊꯥꯕꯗꯨꯗꯤ ꯃꯤ ꯑꯃꯅ ꯌꯨꯝ ꯃꯩ ꯊꯥꯔꯗꯤ ꯅꯪ ꯄꯥꯅꯤꯁꯃꯦꯟ ꯐꯪꯉꯦ ꯑꯩ ꯃꯩ ꯊꯥꯔꯨꯕꯗꯨꯗꯤ ꯑꯩꯕꯨ ꯄꯥꯅꯤꯁꯃꯦꯟ ꯄꯤꯗꯣꯏꯅꯦꯕ ꯑꯩ ꯃꯤ ꯒꯥꯔꯤ ꯍꯨꯔꯥꯜꯂꯨꯏ ꯍꯥꯏꯗꯤ ꯑꯩ ꯆꯔꯥꯛ ꯐꯪꯗꯣꯏꯅꯦꯕ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯗ ꯃꯣꯏꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯅꯤꯌꯣꯝ ꯀꯥꯏꯔꯤꯗꯨꯗꯤ ꯀꯅꯥ ꯇꯥꯔꯦ ꯁꯤꯅꯤ ꯖꯨꯗꯤꯁꯔꯤ ꯑꯩ ꯃꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯋꯥꯈꯗꯒꯤ ꯏꯃꯥꯅꯟꯗꯔꯥꯅꯤꯅꯤ ꯏꯕꯨꯡꯉꯣ ꯀꯩꯊꯦꯜ ꯐꯝꯕꯤꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯣ ꯂꯧ ꯑꯃꯨꯛ ꯂꯣꯏꯔꯦ ꯀꯩꯊꯦꯜ ꯑꯃꯨꯛ ꯐꯝꯃꯦ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯅꯨꯡꯁꯤꯃꯟꯈꯤꯗꯅ ꯑꯃꯨꯛ ꯇꯧꯔꯛꯏꯅꯤꯅꯦ ꯐꯣꯟꯗ ꯇꯥꯔꯤꯕ ꯍꯣꯏ ꯏꯃꯥ ꯏꯆꯥꯒꯤ ꯀꯩꯅꯣꯗ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯎ ꯃꯣꯔꯣꯛ ꯍꯩ ꯔꯥ ꯃꯌꯥꯝꯁꯤ ꯌꯦꯡꯉꯦ ꯑꯗꯒꯤꯗꯤ ꯏꯆꯥꯁꯦ ꯀꯨꯏꯅ ꯑꯃꯨꯛ ꯂꯧꯁꯤꯡ ꯁꯨꯔꯤꯉꯩꯗ ꯎꯅꯗ꯭ꯔꯦ ꯏ ꯄꯥꯎ ꯇꯥꯟꯅꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯛꯄꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯗꯤ ꯂꯧ ꯁꯨꯔꯁꯨ ꯑꯗꯨꯝ ꯇꯥꯏ ꯏꯃꯥ ꯍꯣꯏꯅ ꯂꯧ ꯁꯨꯔ ꯇꯥꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯣ ꯑꯗꯨꯕꯨꯔꯣ ꯂꯧꯁꯤ ꯍꯣꯠꯅꯕꯗ ꯀꯨꯝꯁꯤꯗꯤ ꯂꯧꯅ ꯃꯔꯣꯟ ꯑꯃ ꯇꯤꯟ ꯇꯥꯔꯤꯕ ꯑꯗꯨꯗ ꯁꯨꯝ ꯃꯇꯝ ꯈꯔꯁꯨ ꯂꯦꯞꯊꯣꯛꯎꯔꯦ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯅꯤꯡꯗꯅ ꯑꯗꯨꯝ ꯇꯧꯔꯛꯏꯅꯤ ꯀꯥꯎꯊꯣꯛꯈꯤꯅꯤꯀꯣ ꯏꯃꯥ ꯅꯣꯡꯃꯗꯗꯤ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯁꯅꯥꯏꯕꯦꯒ ꯏꯆꯦ ꯕꯤꯅꯣꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯣꯡꯃ ꯅꯤꯅꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯒꯦ ꯁꯅꯥꯏꯕꯦꯅ ꯃꯔꯣ ꯑꯃ ꯏꯆే ꯅꯣꯡꯃꯗ ꯆꯠꯂꯨꯁꯤ ꯁꯅꯥ ꯏꯕꯦꯗꯨ ꯇꯧꯔꯒ ꯍꯧꯕꯤꯔꯣ ꯍꯧꯔꯒ ꯅꯣꯡꯃ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯄꯤꯔꯣ ꯏꯃꯥ ꯁꯤꯗꯩꯗ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏ ꯏꯔꯣꯝꯕ ꯀꯥꯡꯁꯣꯏ ꯇꯧꯔꯒ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯅꯣꯡꯃ ꯂꯥꯛꯑꯣ ꯁꯥꯔꯒꯤ ꯃꯥ ꯍꯥꯏꯕ ꯊꯔꯣ ꯑꯁꯪꯕꯤ ꯄꯥꯟꯕꯤ ꯊꯝꯃꯤ ꯑꯗꯣ ꯊꯤꯜꯂꯨꯗꯣꯏꯅꯦꯌꯦ ꯍꯣꯏ ꯑꯗꯒꯤ ꯀꯣꯝꯕꯤꯔꯩꯒ ꯀꯣꯝꯕꯤꯔꯩ ꯍꯣꯏ ꯀꯣꯝꯕꯤꯔꯩ ꯌꯥꯔꯜ ꯄꯥꯠꯀꯤꯅ ꯀꯣꯝꯕꯤꯔꯩ ꯍꯣꯏ ꯌꯥꯔꯜ ꯄꯥꯠꯀꯤ ꯀꯣꯝꯕꯤꯔꯩꯗꯣ ꯍꯟꯗꯛꯇꯤ ꯀꯣꯝꯕꯤꯔꯩ ꯌꯥꯔꯜ ꯄꯥꯠꯇꯣ ꯀꯣꯝꯕꯤꯔꯩ ꯅꯝꯕ ꯆꯠꯇꯣꯏꯅꯦ ꯑꯗꯨꯒ ꯖꯨꯝ ꯄꯥꯟꯕ ꯏꯁꯩꯗꯨꯗ ꯍꯥꯞꯅꯕ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯧꯁꯤꯡꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯂꯧ ꯇꯤꯟ ꯇꯥꯗꯕ ꯑꯣꯏꯔꯁꯅꯨ ꯐꯧ ꯌꯥꯝꯅ ꯊꯣꯛꯄ ꯑꯣꯏꯔꯁꯅꯨ ꯏꯃꯥ ꯀꯣ ꯍꯣꯏ ꯏꯔꯥꯡ ꯄꯣꯔꯥꯡꯁꯨ ꯈꯔ ꯅꯦꯝꯊꯔꯛꯄꯒꯨꯝ ꯇꯧꯏ ꯃꯅꯨꯡꯒꯤ ꯃꯔꯝꯗꯤ ꯈꯪꯗꯦ ꯃꯄꯥꯟꯗ ꯁꯨꯝ ꯌꯦꯡꯕꯗꯗꯤ ꯏꯃꯥ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯇꯣꯔꯕꯅꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯄꯗꯅꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯚꯥꯔꯤꯗ ꯑꯗꯨꯝ ꯃꯤ ꯊꯣꯛꯂꯛꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯥ ꯍꯌꯦꯡ ꯊꯣꯛꯂꯛꯀꯅꯦꯕ ꯃꯥꯏ ꯃꯤ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯍꯌꯦꯡ ꯑꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯍꯦꯂꯤꯄꯦꯗ ꯇꯥꯐꯝ ꯁꯦꯝꯈ꯭ꯔꯦ ꯂꯣꯏ ꯆꯦꯛ ꯇꯧꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯂꯥꯛꯇꯣꯔꯤꯀꯣ ꯑꯗꯨꯅ ꯂꯥꯛꯁꯅꯨ ꯄꯦꯀꯦꯖ ꯈꯔ ꯄꯤꯔꯕ ꯌꯥꯏ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯂꯥꯛꯄꯤꯕ ꯑꯗꯨ ꯏꯔꯥꯡ ꯂꯣꯏꯁꯟꯅꯕꯒꯤ ꯀꯩꯅꯣ ꯈꯔ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯩꯅꯣ ꯑꯗꯨꯝ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯄꯗ ꯇꯔꯥꯝꯅ ꯑꯗꯨꯝ ꯑꯣꯛꯁꯤ ꯏꯃꯥ ꯀꯣ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯂꯝꯕꯤꯒꯤ ꯋꯥꯁꯤꯗꯤ ꯇꯣꯛꯑꯁꯦ ꯑꯗꯨꯅꯤꯗ ꯂꯝꯕꯤꯒꯤ ꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯇꯥꯕꯗ ꯑꯗꯨꯝ ꯋꯥꯔꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯋꯥꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯋꯥꯔꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯊꯣꯡ ꯃꯌꯥꯝꯁꯨ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯀꯗꯥꯏꯗ ꯂꯝꯕꯤ ꯊꯣꯡꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯒꯦ ꯍꯧꯖꯤꯛꯄꯨ ꯑꯗꯨꯅ ꯁꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗ꯭ꯔꯦꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯣ ꯉꯥꯎꯕ ꯇꯥꯔꯦꯕ ꯇꯣꯛꯑꯁꯤ ꯀꯥꯟꯗ ꯋꯥꯅꯤ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ
ꯀꯔꯤ ꯇꯧꯁꯤꯒꯦꯗ ꯑꯃꯣꯏꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗꯩ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯍꯜꯂꯣ ꯑꯣꯖꯥ ꯑꯩꯁꯦ ꯑꯍꯥꯟꯕ ꯐꯪꯉꯦ ꯑꯗꯣ ꯑꯃꯨꯛ ꯀꯛꯊꯠꯄꯤꯔꯛꯄ꯭ꯔꯥ ꯃꯥꯜꯂꯦ ꯀꯛꯇꯤ ꯈꯔ ꯑꯩꯗꯤ ꯊꯦꯡꯕꯨ ꯊꯦꯡꯅꯖꯗꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯅꯍꯥꯟꯗ ꯇꯧꯈꯤꯕ ꯑꯗꯣ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯁꯦ ꯉꯁꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯌꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯟꯖꯨꯃꯥꯟ ꯁꯪꯒꯥꯏꯌꯨꯝꯐꯝꯒꯤ ꯃꯣꯏ ꯇꯤꯝ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯈꯣꯏ ꯑꯇꯥꯎ ꯔꯥꯃꯟ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅꯁꯨ ꯑꯗꯛꯁꯒ ꯑꯣꯏꯔꯝꯕꯅꯤ ꯖꯤꯜꯂꯥ ꯄꯔꯤꯁꯠ ꯀꯥꯔꯝꯕꯅꯤ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯇꯥꯟꯊꯣꯛꯈꯤꯕꯗꯨꯔꯣ ꯑꯥꯎ ꯑꯗꯨꯒꯤꯗꯣ ꯍꯥꯏꯕꯗꯤ ꯇꯥꯟꯊꯣꯛꯄꯗꯨ ꯈꯛꯇ ꯅꯠꯇꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯑꯦꯅꯤ ꯗ꯭ꯔꯒꯀꯤ ꯀꯦꯁꯇ ꯆꯦꯟꯅꯕꯁꯦ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕꯕꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯝꯅ ꯃꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯇꯣꯝꯗ ꯍꯤꯡꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯥꯏ ꯃꯆꯥꯏ ꯂꯨꯍꯣꯡꯕ ꯌꯥꯎꯔꯛꯀꯅꯤ ꯑꯁꯤꯅ ꯌꯥꯎꯔꯛꯀꯅꯤ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕ ꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯃꯨꯡ ꯑꯍꯨꯝ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯇꯣꯞꯄ ꯖꯒꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯪꯖꯐꯝ ꯄꯤꯔꯝ ꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅꯅ ꯀꯩꯅꯣ ꯇꯧꯅꯤꯅ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯦ ꯗ꯭ꯔꯒꯅ ꯂꯥꯛꯍꯜꯂꯕ ꯌꯨꯠꯁꯤꯡꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯏꯁꯄꯣꯔꯠꯀꯤ ꯄꯋꯥꯔ ꯍꯥꯎꯁꯅꯤ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯄꯋꯥꯔꯁꯤ ꯌꯥꯎꯔꯛꯇꯕ ꯍꯥꯎꯁ ꯈꯛꯇ ꯉꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯦ ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯃꯟꯋꯦꯜꯊ ꯒꯦꯝꯗꯁꯨ ꯑꯗꯨꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯑꯗꯒꯤ ꯅꯤꯄꯥ ꯑꯃꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯤ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯒꯨꯝꯕ ꯊꯝꯖꯔꯤ ꯑꯗꯨꯒ ꯂꯝꯕꯤꯁꯤꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯜꯂꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣই MLA ꯈꯛꯇꯅ ꯂꯣꯏꯅ ꯉꯝꯕ ꯂꯣꯏꯅꯃꯛꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ MLAꯅ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯋꯦ ꯏꯟꯇꯔ ꯚꯤꯂꯦꯖ ꯔꯣꯗ ꯑꯗꯒꯤ ꯂꯩꯔꯛ ꯁꯨꯝꯕ ꯃꯆꯥ ꯃꯁꯨꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯤꯡꯗ ꯂꯩꯔꯛ ꯃꯔꯤ 1 2 ꯂꯩꯔꯛ 5 6ꯀꯨꯝꯕ ꯑꯩꯈꯣꯏ MLAꯅ ꯀꯣꯏꯂꯥꯁ ꯊꯥꯕꯤꯔꯦ ꯁꯨꯒꯨꯝꯕꯁꯤ ꯃꯥꯅ ꯉꯝꯃꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯟꯊꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦ ꯇꯨ ꯇꯦꯟꯊꯥ ꯃꯆꯤꯟꯐꯧꯗꯨ MLAꯁꯨ ꯑꯅꯤꯒꯤ ꯖꯒꯥꯁꯨ ꯑꯣꯏ ꯃꯁꯤ ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯞꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯪꯇꯧ ꯇꯧꯔꯨꯕꯁꯨ ꯌꯥꯗꯕ ꯑꯗꯨ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯔꯣꯗꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯩꯁꯦ ꯊꯕꯛ ꯆꯤꯟꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯀꯥꯔ ꯂꯥꯛ 10 10ꯗꯩꯅ 10 ꯄꯤꯕ ꯃꯌꯥꯝ ꯇꯣꯡꯅꯔꯤ ꯃꯁꯤꯒꯤꯁꯤ ꯆꯛꯀꯤꯡꯗꯨꯗ ꯁꯨꯖꯟꯕꯗ ꯄꯝ ꯅꯨꯡꯁꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ 10 10 ꯆꯪꯅꯦꯕꯀꯣ ꯑꯗꯨꯅ ꯀꯥꯔ ꯇꯣꯡꯉꯤꯕꯁꯤꯡꯅ ꯂꯨꯄꯥ 2,000 ꯒꯥꯔꯤ ꯃꯆꯥ ꯇꯣꯡꯕꯅ 100 ꯑꯗꯒꯤ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕꯁꯤꯡꯁꯨ 1,000 ꯑꯗꯩ ꯕꯁ ꯑꯆꯧꯕꯅ 3,000 ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯍꯣꯜꯁꯤꯡꯁꯦ ꯃꯦꯟꯕ ꯄꯣꯠ ꯍꯣꯜꯁꯦ ꯃꯁꯤꯡ ꯌꯥꯝꯗꯕꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯐꯅꯌꯥꯝ 2-3 ꯇꯥꯏꯝꯁꯀꯨꯝꯕ ꯇꯦꯟꯊꯥ ꯀꯥꯡꯕꯨꯅ ꯑꯃꯨꯛꯀ ꯐꯣꯔꯖ ꯀꯥꯡꯕꯨꯅ ꯑꯃꯨꯛꯀ ꯃꯦꯟꯈ꯭ರೆ ꯑꯗꯨꯒ ꯂꯦꯋꯥꯅꯁꯨ 2 ꯇꯥꯏꯝꯁ ꯃꯦꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯁꯝꯅ ꯂꯝꯗꯤꯡ ꯑꯗꯒꯤ ꯁꯉꯥꯏꯌꯨꯝꯐꯝ ꯇꯦꯟꯊꯥꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯣꯛꯇꯣꯕꯨ ꯀꯔꯤꯑꯣ ꯃꯌꯥꯝꯁꯤꯅ ꯈꯥꯏꯅꯔꯒ ꯇꯧꯕ ꯀꯥꯟꯗꯀꯣ ꯈꯥꯏꯁꯤꯠ ꯐꯥꯠꯇꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯂꯝꯕꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯕ ꯐꯅꯅꯕꯁꯦ ꯃꯤꯅ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯇꯥꯔꯦꯗꯅ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤꯁꯤ ꯑꯣꯖꯥ ꯄꯨꯂꯞ ꯑꯣꯏꯅ ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯞꯄꯗ ꯑꯣꯖꯥ ꯂꯣꯏꯅ ꯁꯦꯝꯕꯒꯤ ꯕꯖꯦꯠꯁꯤ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯇꯣꯂꯣꯞ ꯄꯤꯅꯕ ꯂꯩꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯃꯁꯤ ꯑꯩꯗꯤ ꯀꯟꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯖꯩ ꯑꯗꯨꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯋꯤꯂꯤꯡ ꯂꯩꯔꯒꯗꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯁꯨ ꯊꯥꯒꯠꯀꯦꯅ ꯈꯜꯂꯤꯅꯤ ꯑꯗꯨ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒ ꯑꯗꯨꯝ ꯀꯣꯏꯂꯥꯁꯁꯦ ꯑꯩꯈꯣꯏꯅꯁꯨ ꯂꯦꯕꯔꯁꯨ ꯅꯨꯡꯕꯔ ꯅꯦꯛꯇ ꯌꯥꯗꯕ ꯈꯔ ꯅꯦꯛꯑꯒ ꯃꯦꯆꯤꯟ ꯅꯨꯡꯖꯤꯟ ꯈꯔ ꯅꯨꯡ ꯑꯗꯩ ꯍꯧꯖꯤꯛ ꯀꯣꯏꯂꯥꯁꯁꯨ ꯂꯩꯕ ꯐꯪꯉꯤꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯒꯨꯗꯥꯎꯟꯗꯨꯕꯨ ꯈꯣꯡꯖꯣꯝ ꯁꯣꯝ ꯁꯥꯏꯗꯇꯕꯨ ꯑꯣꯏꯔ ꯃꯥꯜꯅꯦ ꯈꯣꯡꯖꯣꯝ ꯃꯌꯥꯗ ꯂꯩ ꯍꯥꯏꯕꯨ ꯍꯥꯏ ꯑꯗꯨꯅ ꯑꯃꯁꯨ ꯌꯥꯝ ꯍꯣꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯔꯣꯃꯦꯟꯅ ꯑꯩꯈꯣꯏ ꯂꯧꯔꯨꯕꯅꯤ 10,000ꯒ ꯀꯌꯥꯅꯣ ꯄꯤꯔꯨꯕꯅꯤ ꯑꯗꯣ ꯇꯥꯃꯣꯏ ꯂꯧꯒꯦꯗꯤ ꯂꯝꯕꯤꯒꯤ ꯑꯣꯏꯔꯒꯗꯤ 9,000 9 ꯈꯛꯇ ꯄꯤꯌꯨꯕ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯄꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏ MLAꯅ ꯉꯝꯕ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯦꯕꯂꯞꯃꯦꯟꯅ ꯀꯣꯚꯔ ꯇꯧꯕꯗꯨꯕꯨꯗꯤ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨ ꯅꯠꯇꯕꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏꯔꯤꯕ ꯀ꯭ꯔꯣꯔ 2-3ꯗꯨꯗꯤ ꯀꯩꯅꯣ ꯂꯝꯕꯤ ꯑꯃ ꯀꯣꯏꯂꯥꯁ ꯊꯥꯕꯗꯁꯨ ꯀꯣꯟꯅꯔꯝꯗꯧ ꯃꯥꯟꯗꯦ ꯀꯣꯟꯅꯔꯣꯏꯗ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯗꯨꯅꯦ ꯑꯗꯣ ꯇꯣꯉꯥꯟꯅ ꯚꯤꯂꯦꯖ ꯏꯟꯇꯔ ꯔꯣꯗꯇꯤ MLAꯒꯤ ꯈꯨꯊꯥꯡꯗꯒ ꯂꯩ ꯑꯗꯨꯒ ꯑꯇꯩꯗꯤ ꯃꯣꯏꯒꯤ
ꯋꯥꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯥꯞꯇ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤꯅ ꯁꯔꯀꯥꯔꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛꯇꯤ ꯃꯁꯤꯗꯪ ꯐꯣꯡꯗꯣꯛꯆꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯎꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯉꯥꯏꯌꯨꯝꯐꯝꯒꯤ ꯂꯧꯕꯤꯔꯤꯕ ꯊꯧꯗꯥꯡ ꯌꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯒ ꯌꯥꯝ ꯄꯣꯖꯤꯇꯤꯕ ꯂꯥꯍꯧꯕꯅꯤ ꯃꯌꯥꯝꯅꯁꯨ ꯀꯣꯃꯦꯟꯇꯁꯨ ꯃꯩꯇꯩ ꯄꯥꯡꯒꯜꯅ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯄꯥꯡꯒꯜꯁꯦ ꯍꯦꯛ ꯎꯀꯥꯟꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯒꯨꯂꯤ ꯆꯥꯕ ꯒꯨꯂꯤ ꯌꯣꯟꯕ ꯃꯩꯇꯩꯅ ꯒꯨꯂꯤ ꯆꯥꯔꯦ ꯅꯝꯕꯔ 4 ꯆꯥꯔꯦ ꯌꯣꯟꯕꯅ ꯄꯥꯡꯒꯜꯅ ꯆꯥꯏꯅ ꯄꯥꯡꯒꯜꯁꯨ ꯌꯣꯜꯂꯤꯀꯣ ꯄꯥꯡꯒꯜꯁꯨ ꯆꯥꯏꯅ ꯑꯗꯩꯗ ꯄꯥꯡꯒꯜꯅ ꯑꯌꯥꯝꯕ ꯌꯣꯜꯂꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯄꯥꯡꯒꯜꯁꯤꯡꯗ ꯌꯥꯝ ꯂꯥꯟꯅ ꯎꯕ ꯑꯃꯁꯨ ꯂꯩ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯇꯤ ꯒꯨꯂꯤ ꯌꯣꯟꯕꯗꯤ ꯅꯠꯇꯦꯗꯅ ꯄꯥꯡꯒꯜ ꯃꯁꯥꯃꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤ ꯃꯥꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯌꯥꯝ ꯐꯕꯗꯤ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯃꯗ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯑꯗꯨ ꯌꯣꯟꯕ ꯌꯥꯔꯣꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯄꯥꯡꯒꯜ ꯈꯨꯜꯂꯛ ꯄꯥꯡꯒꯜꯒꯤ ꯈꯨꯟ ꯑꯃꯗ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯂꯩꯔꯤꯕ ꯊꯧꯗꯥꯡ ꯂꯧꯕꯤꯕꯁꯤꯡꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨ ꯌꯥꯝꯅ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯍꯧꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕꯗꯤꯀꯣ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯄꯨꯂꯤꯁꯅ ꯐꯥꯕ ꯆꯪꯉꯨꯏ ꯑꯗꯨꯒ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯤꯁꯤꯡꯅ ꯑꯗꯨ ꯐꯥꯕ ꯆꯪꯉꯨꯏ ꯍꯥꯏ ꯀꯥꯟꯗ ꯂꯩꯀꯥꯏꯗꯨ ꯃꯤ ꯃꯌꯥꯝꯅ ꯐꯨꯔꯒ ꯇꯥꯜꯂꯛꯑꯦ ꯍꯥꯠꯇꯣꯛꯈꯤꯒ ꯄꯨꯂꯤꯁ ꯍꯥꯠꯈꯤꯒꯥꯟꯗ ꯄꯨꯂꯤꯁ ꯁꯤꯈꯤꯕ ꯌꯥꯎꯋꯤ ꯊꯧꯕꯥꯜꯗꯩ ꯁꯣꯃꯦꯟꯗ꯭ꯔꯣ ꯀꯥꯏꯅ ꯑꯉꯥꯡ ꯅꯍꯥꯟꯋꯥꯏ ꯒꯨꯂꯤ ꯐꯥꯕ ꯆꯪꯉꯨꯕꯗ ꯁꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯂꯤꯂꯣꯡ ꯑꯗꯣꯝꯗꯒ ꯊꯣꯛꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣই ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯨꯊꯠꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯆꯞ ꯃꯥꯟꯅꯅꯀꯣ ꯃꯩꯇꯩ ꯍꯥꯏꯕ ꯂꯩꯇꯦ ꯄꯥꯡꯒꯟ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯂꯣꯏꯅ ꯇꯧꯃꯤꯟꯅ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯅꯁꯨ ꯄꯥꯡꯒꯟ ꯍꯨꯟꯌꯥ ꯄꯣꯟꯇꯦ ꯄꯥꯡꯒꯟꯅꯁꯨ ꯃꯩꯇꯩ ꯍꯨꯟꯌꯥ ꯄꯣꯟꯇꯦ ꯃꯥꯒꯤ ꯙꯔꯃ ꯏꯀꯥꯏ ꯈꯨꯝꯅꯔꯀꯥꯟꯗ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯍꯦꯜꯂꯛꯀꯗꯝ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯅ ꯀꯩꯗꯧꯏ ꯑꯃꯅ ꯑꯃꯗꯨ ꯉꯥꯡꯉꯤ ꯑꯃꯅ ꯑꯃ ꯉꯥꯡꯉꯤ ꯑꯃꯅ ꯑꯃ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯀꯣꯔꯧ ꯉꯥꯟꯕꯅ ꯉꯔꯥꯡ ꯅꯍꯥꯟ ꯃꯩꯇꯩ ꯄꯥꯡꯒꯟ ꯅꯨꯄꯤ ꯑꯃꯒ ꯃꯩꯇꯩ ꯑꯃꯒ ꯂꯨꯍꯣꯡꯕ ꯌꯥꯏ ꯐꯔꯁꯅꯨ ꯇꯧꯕꯗꯣ ꯃꯈꯥꯗ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯑꯗꯨꯅꯦ ꯄꯪꯉꯥꯡ ꯉꯥꯡꯅꯩꯌꯦꯕꯀꯣ ꯇꯥꯅꯤꯡꯗꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏꯗꯧꯕ ꯃꯁꯥꯒꯤ ꯏ ꯃꯔꯤ ꯂꯩꯔꯕ ꯃꯩꯇꯩ ꯅꯤꯉꯣꯜꯅ ꯂꯣꯏꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯃꯩꯇꯩ ꯅꯤꯉꯣꯜ ꯃꯆꯥꯅꯤ ꯑꯗꯨꯗꯤ ꯏꯇꯤꯍꯥꯁꯅ ꯁꯥꯈꯤꯅꯤ ꯑꯗꯨꯅ ꯍꯣꯏ ꯀꯣꯟꯅ ꯂꯥꯛꯈꯤꯕ ꯀꯣꯟꯅ ꯍꯣꯡꯂꯛꯄ ꯈꯣꯠꯂꯛꯄ ꯆꯥꯅ ꯂꯧꯅꯕ ꯑꯃ ꯃꯩꯇꯩ ꯅꯤꯉꯣꯜ ꯂꯧꯗ꯭ꯔꯁꯨ ꯆꯤꯡꯒꯤ ꯅꯤꯉꯣꯜ ꯂꯧꯈ꯭ꯔꯁꯨ ꯑꯃꯕꯨ ꯂꯧꯈ꯭ꯔꯁꯨ ꯇꯥꯡꯈꯨꯜꯕꯨ ꯂꯧꯈ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕꯗꯤ ꯌꯥꯎꯔꯤ ꯃꯔꯛꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯁꯤꯡ ꯑꯁꯤꯗ ꯁꯤꯡꯆꯦꯞ ꯊꯥꯔꯒ ꯑꯃꯒ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗꯨꯗꯤ ꯑꯐꯕ ꯊꯧꯗꯥꯡ ꯊꯧꯔꯝ ꯑꯣꯏꯔꯣꯏꯕ ꯑꯗꯨꯅ ꯗ꯭ꯔꯒꯀꯤ ꯊꯧꯗꯥꯡ ꯑꯃꯗ ꯑꯁꯤ ꯁꯉꯥꯏꯌꯨꯝꯐꯝꯗ ꯂꯧꯕꯤꯔꯛꯄꯗꯣ ꯌꯥꯝꯅ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯇꯧꯔꯗꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯅꯨꯡꯁꯤꯅꯕ ꯃꯔꯛꯇ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯋꯥꯊꯣꯛꯀ ꯊꯣꯛꯂꯤꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯈꯟꯃꯤꯟꯅꯕ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯆꯨꯝꯃꯅꯤ ꯊꯥꯒꯠꯆꯔꯤ ꯍꯧꯁꯤ ꯂꯝꯕꯤꯒ ꯌꯥꯗꯕꯗꯨꯗ ꯑꯩꯗꯤ ꯃꯤꯉꯣꯟꯗꯒ ꯄꯥꯛꯒ ꯍꯥꯏꯔꯛꯑꯣꯅꯣ ꯍꯥꯏꯔꯝꯗ ꯂꯩꯀꯥꯏꯒꯤ ꯍꯧꯁꯤ ꯑꯃꯃꯝ ꯁꯤꯜꯂꯒ ꯀꯣꯏꯂꯥ ꯈꯔ ꯂꯩꯔ ꯇꯩꯔꯁꯦꯅ ꯃꯣꯏ ꯉꯝꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯑꯗꯨꯝ ꯁꯦꯝꯖꯅꯤ ꯉꯝꯃꯒꯅ ꯄꯩꯁꯥ ꯍꯟꯖꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯖꯅꯤꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯝꯕꯤ ꯐꯅꯌꯥꯝ ꯂꯣꯏꯔꯦ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯁꯦꯛꯁꯄꯤꯌꯥꯔ ꯂꯥꯛꯄ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯃꯅꯨꯡꯗ ꯃꯤ ꯈꯣꯝꯕ ꯍꯧꯔꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯁꯦ ꯆꯨꯝꯃꯕꯅꯤ ꯑꯗꯨꯅ ꯂꯥꯛꯁꯅꯨ ꯑꯗꯨꯝ ꯑꯐꯕ ꯑꯣꯏꯔꯗꯤ ꯐꯩꯀꯣ ꯑꯆꯧꯕ ꯍꯥꯏꯗꯨꯅꯤ ꯑꯆꯧꯕ ꯄꯦꯅꯦꯂꯤꯁꯁꯤꯡꯅ ꯑꯗꯣ ꯈꯕꯔ ꯑꯦꯗꯤꯇꯔꯁꯤꯡ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯄꯨꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏ ꯑꯆꯧꯕ ꯄꯦꯀꯦꯖ ꯈꯔ ꯄꯤꯔꯒ ꯕꯦꯛꯑꯞ ꯈꯔ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏꯕꯁꯨ ꯂꯩ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃꯒꯤ ꯑꯣꯏꯔꯗꯤꯀꯣ ꯑꯗꯨꯝ ꯐꯩꯌꯦꯕ ꯂꯩ ꯁꯨꯡꯁꯥ ꯁꯥꯠꯇ꯭ꯔꯦ ꯃꯍꯩ ꯁꯨꯡꯌꯥꯟ ꯌꯥꯟꯗ꯭ꯔꯦꯅ ꯄꯥꯝꯕꯤꯗꯨ ꯐꯨꯛꯀꯦ ꯇꯧꯔꯀꯥꯟꯗ ꯃꯄꯥꯟ ꯁꯥꯕ ꯎꯔꯀꯥꯟꯗ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯊꯦꯡꯕꯗ ꯐꯔꯛꯄ ꯊꯥꯕꯜꯂꯅꯀꯣ ꯊꯥꯁꯤꯒꯤ ꯑꯍꯤꯡꯗꯧꯅ ꯄꯨꯝꯃꯝ ꯃꯝꯂꯨꯔꯀꯥꯟꯗ ꯃꯤꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯒꯤ ꯑꯊꯦꯡꯕꯗ ꯐꯔꯛꯄ ꯊꯥꯕꯜꯒꯤ ꯐꯖꯕ ꯈꯨꯐꯖꯗꯨꯗꯤ ꯑꯍꯤꯡꯗꯨꯗ ꯀꯅꯥꯝꯇ ꯎꯗ꯭ꯔꯀꯥꯟꯗꯀꯣ ꯌꯥꯝ ꯐꯖꯩꯗꯅ ꯊꯥꯕꯜ ꯂꯩ ꯃꯅꯝꯒ ꯅꯝꯕꯗꯣ ꯑꯗꯨꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯀꯣꯟꯅ ꯐꯔꯛꯑꯗꯤ ꯀꯅꯥ ꯈꯪꯅꯤ ꯑꯗꯨꯝ ꯌꯦꯡꯁꯤ ꯂꯦꯠꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯀꯛꯆꯤꯡ ꯇꯦꯔꯦꯡꯋꯥꯡꯃꯗꯒꯤ ꯕꯣꯔꯇꯤꯟꯗ ꯅꯥꯎꯔꯦꯝ ꯇꯔꯥꯝꯅꯣꯛꯆꯔꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯇꯥꯛꯄꯤꯌꯨ ꯅꯪꯅ ꯑꯍꯥꯟꯕ ꯐꯪꯖꯕꯅꯤ ꯐꯣꯟꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯤꯗ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯈꯤꯇꯪ ꯌꯥꯎꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯑꯩꯈꯣꯏꯁꯤ ꯁꯨꯝ ꯇꯧꯅ ꯄꯨꯟꯁꯤꯁꯤ ꯂꯣꯏꯁꯤꯟꯈꯤꯗꯧꯔꯤꯅꯤꯀꯣ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯅ ꯂꯝꯇꯥꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯌా ꯑꯃ ꯍꯔꯥꯎ ꯀꯨꯝꯍꯩ ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯑꯃ ꯍꯤꯟꯗꯣꯛꯈꯤꯕꯒꯤ ꯑꯋꯥꯕ ꯑꯃ ꯃꯊꯪ ꯆꯠꯈ꯭ꯔꯒ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯅ ꯇꯧꯔꯝꯕ ꯏꯁꯤꯡ ꯂꯩꯇꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯏꯁꯤꯡ ꯀꯌా ꯂꯩꯗꯅ ꯑꯃꯨꯛ ꯂꯧ ꯂꯤꯡꯕ ꯈꯣꯠꯄ ꯇꯧꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯃꯟꯗꯅ ꯂꯧ ꯂꯤꯡꯗꯕ ꯀꯌా ꯑꯃ ꯌꯥꯎꯕꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯂꯥꯛꯄ ꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡꯁꯤ ꯁꯨꯝ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯗꯕ
kaya ama thengakpa tawuktaba kaya ama tawakpa masi punamaksi sengna amomna hairagadi koigi leiba praja singjina kari haini sai sana gyan tadaba adegi koina hauji hauji kari haini chubli paiba singi makhada leibunina koina wakana haibasu ngamdaba makoina chu yameni sinbidaba simma kayadagi thokpani haina sa tamjege aduga koigi hauji hauji aina leijeriba Kaching wangma sigi koigi hana MLA oiramba Surchanda Yankom Surchanda Singagi lambi si phaugi lambi sina limelight amadi langdong taba lambi sida thatti de lambi adigi hauji hauji awaba koibena kari waya ja koigi aina hauji hauji ujeriba koi Kaching gi da majidegi tattiba kenen marin sigi lambi mate khara kilometer ani ahunguma oigidra sima yamna teijadaba adegi matakta agi damjigi makhasida ekoigi hullaga sing kitang chelanba adegi matakta damgi tattiba siguma khudongkiba kayama hauji hauji ukuduna singmangamdana lau kaya koina suningba tawningba kaya ama yadaba siguma khudongchadaba kaya ama leibsina koida awaba oiba masi koigi tubli paibasingna khara yingsinbiraga siguma prajage awaba kaya sibu tawiragadi penjegani haibaji haijaraga sa thamjara hoi hoi thagachari sir thank you so much Saitaren tabi khidraba kholao thagachari Krishna nong thau ning thaujam कार्ड लौसन के बच्चे कार्ड कट की बगे वारी सिदी हम लाइक रहे राशन कार्ड पाए बदी कई राशन कार्ड पाई दे मसी हम लोग आए थे सर तब लौसन खरगा मिंग कक्थत पर नत्रगा पूरा कार्ड तो मक कक्थत पीरबा हौजिक हमना कना तौरी ना कृष्ण निथौजम तोंगान तोंगान मा क्यामरम लेरी कार्ड कपई वारी से इमुंग मनुंग दुदा थबक तौबा यावबा पेंशन चाबा यावबा इमुंग मनुंग दु सेंथोक लंबी दु कार लेबा चका मरी पानबा गाड़ी लेबा चका अनी पानबा गाड़ी लेबा मसागी लौ लेबा अदुगा मसागी लौ लेबदा नतना मसाना किसान गी कोई किसान क्रेडिट कार्ड की पैसा पाई लौथोबा लेबर कार्ड पाइबा सरकार देगे दुम लौरु मीसिंग ककपगी थबक मोय काइटेरिया खरा पीरी हाइतारे हम सथनरकली अदुबा इमुंगदुना लौ लेत्रबा चही मगी मनुंगदा मागी इनकम दु लुपा लाख कनोदगी लामदि हेंद्रबा अदुगा हारिबा मिदुगी लौ लेजदबा मिगी लौ उबगुम्बा ओरसु अदु इमुंग मनुंगदुना गाड़ी चका मरी पानदबा लेदि इमुंगदु ककपा यादे अदुना कगसु मदु चुमथोक चुमजिन तौबगी फिबम अमदा लाई तसेंगनमक्ति चेंग पीगदबा इमुंग से मसाना मसागी सेंथोक लेतबा इमुंग गाड़ी लेतबा इमुंग लौ लेतबा इमुंग द पीबा हाबना खोइसेदना लौ लेबसु दुम पी गाड़ी लेबसु दुम पी मयाम लेरे हाइतारे अदुना मसी मकोक्तगी हौरकाना नौना इरकाना करम करम मियोइदा पीबा मीदुना सही कुन सुरदि इमुंग मनुंगदुना हयेंग सेन तुम पारकपदि गाड़ी लेसलदि इमुंग दुसु दुम कक्ताबा अदुगुम्बगी वाफम क्यामरम हानादि तोलोब चाबसु दुम फंगिदना हुजिकता तोलोब चाबदा फंगबा थोइन लेतरे अदुबो करमबा लेकाय खरददि दुम फंगबा दुम यावई अदुगुम्बसिंगदु येंगसनबा कक्सनबा पुन्ना कक्कदबसि लाख 5,50,57 मणिपुरदि कक्कनि हायबा अदुना हुजिकसि मदु कक्पै थबक्तुदा अरानबसु यावई हाय अचुमबसु यावई हाय अदुना पुन्नमक्सिंगदु येंगसनबा तारि वाटलगना डीसी गी मनाक्ता चलगा आई अदुनी अदानी हायदना मसागी इमुंग मनुंगी हाउस नंबर इलेक्टोरल वोट की मसागी प्रॉपर्टी की करीगी ऐसिदे हेना लेते हाबे एफिडेविट नत्रगा समथिंग एंड समथिंग मदुगी ओइबा याबा प्रूफ तो उलकांदा तोरकदोरी मसिना पुनमक अतोप वारी मोरकांदा कोइ नुवाइबा वारी हाइगद्रा मयामदा सुम तमजगे अंतक्तसु दुम प्रोग्राम अमा चाउना तौग्रबनिना प्रोग्राम से कोइ याम चाउना दि पांगथोकचबदि ngamaroy अदुबु अखोइ प्रोग्राम सी डायमंड टीवी की हौदोखिबा नुमित टीवी चैनल दे इहान हने यावखिबा नुमित से सेप्टेम्बर की तांग मरीनी अदु थौरम से कोइ यामना चाउदना पिकटक अदुम तौजगे इमाइबल सिंह कोइ थौरम सी अदुम यावबा अदुम लाकपिबा यानी खन्ना खोतना दी हम चाउना दी तौजररोय अखोइ सिगी स्टूडियो मनुंगदा हाइतारे स्टूडियो मनुंगदगी अखोइ हंतक इसै संगसी तौखिबदो अदुमाइने अखोइ स्टेदि इसै प्रोग्राम अमा अदुम सिनजगे इमाइबल सिंहना लागा थौरम सी यावजबा हंतकी थौरम सिदा अमुक अखोइना हापचनजबा अहेनबा थौरम अमा हाइरगदी यामनदी हापचरोय अखोइ फर्स्ट कम फर्स्ट चांस हाइतारे अखोइदा
ꯀꯔꯥꯎꯀꯤ ꯑꯗꯣꯝꯅ ꯁꯛꯄ ꯀꯔꯥꯎꯀꯤꯗꯣ ꯑꯩꯈꯣꯏꯗ ꯄꯤꯁꯟꯕꯤꯔꯛꯀꯗꯕ ꯑꯩꯈꯣꯏꯗ ꯊꯥꯖꯟꯕꯤꯔꯛꯀꯗꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯅꯝꯕꯔ 001ꯅ ꯂꯣꯏꯕꯁꯤꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯀꯔꯥꯎꯀꯤꯗꯨꯒ ꯊꯥꯖꯟꯕꯤꯔꯛꯀꯗꯧꯕ ꯊꯥꯖꯟꯕꯤꯔꯛꯑꯒ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏꯅ ꯀꯔꯥꯎꯀꯤꯗꯣ ꯈꯣꯡꯒꯅꯦꯕ ꯃ꯭ꯌꯨꯖꯤꯛꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯒꯅꯤ ꯑꯗꯣ ꯑꯗꯣꯝꯅ ꯃ꯭ꯌꯨꯖꯤꯛꯇꯨ ꯌꯥꯎꯕ ꯍꯩꯅꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕꯗꯣ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯁꯔꯨꯛ ꯑꯃ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯀꯣꯟꯅ ꯇꯧꯖꯒꯅꯦꯕ ꯃꯗꯨꯃ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯇꯧꯖꯒꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒꯥꯝꯗꯨꯅ ꯀꯔꯥꯎꯀꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯃꯁꯨ ꯄꯤꯖꯒꯦ ꯑꯗꯨꯒ ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨ ꯌꯥꯝꯗꯤ ꯂꯧꯖꯔꯣꯏ ꯃꯁꯤꯡ ꯈꯔꯗꯪ ꯍꯥꯏꯇꯥꯔꯦ ꯃꯤ 5 ꯑꯃ 10 ꯑꯃ ꯁꯤꯗ ꯍꯦꯟꯅ ꯂꯧꯖꯔꯣꯏ ꯀꯔꯥꯎꯀꯤ ꯄꯤꯁꯟꯕꯤꯔꯣ ꯀꯔꯥꯎꯀꯤꯗꯣ ꯑꯗꯨꯝꯅ ꯊꯥꯔꯒ ꯁꯤ ꯆꯪꯉ ꯏꯁꯩ ꯁꯛꯄ ꯌꯥꯅꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯕꯒꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯣꯏꯖꯒꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯨꯃ ꯑꯩꯈꯣꯏ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 4ꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯆꯥꯕ ꯊꯛꯄꯒꯤ ꯁꯤꯟꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯉꯝꯖꯕꯀꯣ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯝ ꯆꯥꯎꯅ ꯀꯩꯁꯨ ꯁꯤꯟꯕ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯊꯧꯔꯝ ꯂꯨꯄꯥ 1,50,000 ꯍꯦꯟꯅ ꯆꯪꯉꯦꯕ ꯌꯥꯝ ꯆꯥꯎꯅ ꯆꯪꯉꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯩꯖꯕ ꯅꯠꯇꯕꯅꯤ나 ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯁꯤꯟꯖꯒꯦ ꯏꯃꯥ ꯏꯕꯦꯟ ꯁꯤꯟ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯈꯤꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝꯅ ꯈꯦꯔꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯂꯣꯟꯗꯅ ꯈꯦꯔ ꯃꯌꯥꯡꯒꯤ ꯂꯣꯟꯗꯅ ꯈꯤꯔ ꯍꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯟꯖꯒꯦ ꯕꯥꯃꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯦꯔ ꯈꯔꯒ ꯆꯥꯃꯤꯟꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯐꯪꯁꯟꯁꯦ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣই ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯅ ꯇꯧꯕꯗꯤ ꯉꯝꯖꯔꯔꯣꯏ ꯊꯧꯔꯝ ꯑꯃ ꯆꯥꯎꯅ ꯇꯧꯒꯦꯗ ꯉꯥꯏꯔꯤꯕꯅꯤꯅ ꯗꯤꯁꯦꯝꯕꯔꯒꯤ ꯂꯣꯏꯔꯛꯄ ꯁꯔꯨꯛꯇ ꯑꯃꯨꯛ ꯗꯣꯅꯔꯁ ꯃꯤꯠ ꯇꯧꯖꯒꯦ ꯃꯗꯨꯗꯅ ꯈꯔ ꯆꯥꯎꯅ ꯑꯃꯨꯛ ꯇꯧꯖꯒꯦ ꯑꯗꯨꯅ ꯍꯟꯗꯛꯀꯤꯁꯤꯁꯨ ꯁꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯒꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯅꯠꯇ꯭ꯔꯁꯨ ꯏꯃꯥ ꯏꯕꯦꯟ 10 20 30 ꯑꯃꯇꯪ ꯂꯥꯛꯄꯤꯔꯒ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 4 ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯥꯎꯕꯤꯔꯒꯅꯨ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠ ꯏꯍꯥꯟ ꯍꯥꯟꯅ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯌꯥꯎꯈꯤꯕꯁꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯔꯦꯗꯅ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯊꯣꯜꯂꯒ ꯂꯩꯔꯦꯕ ꯑꯗꯨꯀꯥꯟꯗ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯇꯤꯚꯤ ꯑꯃꯒꯤ ꯆꯦꯅꯦꯜꯗ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯎꯈꯤꯕ ꯅꯨꯃꯤꯠꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 4ꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯊꯥꯔꯤꯕ ꯄ꯭ꯔꯣꯒꯥꯝꯁꯦ ꯇꯤꯚꯤꯗ ꯌꯦꯡꯕ ꯐꯪꯈꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯁꯤꯗ ꯊꯥꯔꯤꯕ ꯄ꯭ꯔꯣꯒꯥꯝꯁꯦ ꯀꯦꯕꯜ ꯇꯤꯚꯤ ꯑꯃꯒꯤ ꯆꯦꯅꯦꯜꯗ ꯌꯥꯎꯔꯕꯀꯣ ꯀꯥꯏꯅ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯖꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯈꯤꯕꯀꯣ ꯑꯗꯨꯅ ꯂꯩꯈꯥ ꯇꯥꯕ ꯇꯨꯔꯨꯔꯕ ꯄꯨꯟꯁꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯤꯡꯈꯠꯄꯤꯔꯀꯥꯟꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯈꯨꯠ ꯆꯨꯝꯅ ꯊꯥꯡꯅꯅꯕ ꯑꯗꯨꯒ ꯑꯩꯕꯨ ꯆꯨꯝꯕ ꯂꯝꯕꯤꯗ ꯍꯦꯟꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈꯤꯕ ꯅꯨꯃꯤꯠꯇꯣ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 4ꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯇꯥꯕ ꯀꯔꯤ ꯇꯥꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯁꯤ ꯑꯗꯨꯒ ꯁꯣꯏꯗꯅ ꯕꯥꯏꯕꯜꯁꯤꯡ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯍꯧꯁꯥ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯈꯟꯗꯅ ꯈꯣꯠꯇꯅ ꯁꯦꯝꯕꯗꯨꯗꯤ ꯁꯦꯝꯖꯔꯔꯣꯏ ꯁꯣꯝꯗ ꯂꯩꯕ ꯐꯝꯐꯝꯁꯦ ꯁꯤꯗꯩꯗ ꯑꯩ ꯄ꯭ꯔꯣꯖꯦꯛꯇꯔꯗꯁꯨ ꯀꯥꯞꯊꯣꯛꯆꯒꯦ ꯁꯣꯝꯗꯁꯨ ꯇꯤꯚꯤꯗꯁꯨ ꯎꯠꯆꯒꯦ ꯐꯣꯟꯗꯁꯨ ꯑꯗꯨꯝ ꯄꯨꯔ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯣꯝꯗ ꯐꯝꯐꯝ ꯈꯔ ꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯊꯧꯔꯝꯗꯨꯗ ꯏꯁꯩ ꯁꯛꯄ ꯈꯔ ꯍꯩꯕꯈꯔ ꯄꯣꯁ ꯇꯥꯕꯗꯣ ꯑꯗꯨꯅ ꯁꯛꯄ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯇꯩ ꯊꯧꯔꯝꯁꯤꯡꯒꯤꯗꯤ ꯃꯈꯟ ꯑꯗꯨꯝ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯀꯣꯜ ꯃꯈꯥ ꯇꯥꯕ ꯂꯧꯈꯠꯆꯔꯣꯏ ꯉꯁꯤꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯝꯕꯗ ꯑꯩꯈꯣꯏ ꯏꯃꯥ ꯇꯣꯝꯕꯤꯅꯧꯒ ꯂꯥꯛꯄꯤꯔꯝꯕꯅꯤ ꯅꯤꯡꯊꯧꯖꯝ ꯕꯤꯅꯣ ꯀꯨꯃꯥꯔꯤ ꯈꯥꯡꯉꯕꯣꯛ ꯄꯆꯅꯤ ꯄꯤꯕꯤꯔꯝꯃꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯇꯣꯞꯄ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯔꯤ ꯈꯟꯕꯤ ꯍꯥꯏꯔꯤꯕꯁꯤꯗ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯗꯣ ꯑꯌꯨꯛ ꯌꯥꯝꯅ ꯉꯟꯅ ꯑꯗꯨꯝ ꯍꯧꯖꯒꯅꯤ ꯄꯨꯡ 9 ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯥꯞ ꯇꯝꯃꯒ ꯊꯦꯡꯉꯕꯗ 9:30 ꯃꯅꯨꯡꯗ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯍꯧꯖꯒꯅꯤ ꯑꯗꯨꯒ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯅꯣꯡ ꯆꯨꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯝꯇ ꯀꯥꯏꯔꯣꯏ ꯐꯝꯃꯤꯟꯅꯔꯒ ꯈꯦꯔ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯁꯨꯝ ꯇꯧꯕ ꯊꯧꯔꯝꯗꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯅ ꯑꯩ ꯈꯜꯂꯒ ꯁꯦꯝꯕ ꯈꯣꯠꯄꯗꯨꯃꯗꯤ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯟꯗꯛ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯍꯟꯗꯛꯀꯤꯁꯨ ꯑꯃꯨꯛ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯃꯥꯏꯕꯦꯜꯁꯤꯡ ꯑꯗꯨꯝ ꯂꯥꯛꯄꯤꯅꯤꯡꯕ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯄ ꯄꯥꯝꯕꯉꯩꯅ ꯑꯗꯨꯝ ꯌꯥꯎꯕꯤꯔꯁꯅꯨ ꯑꯗꯨꯅ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯑꯇꯩ ꯁꯣ ꯏꯃꯥ ꯄ꯭ꯔꯃꯣꯔ ꯂꯥꯏꯁ꯭ꯔꯝ ꯁꯛꯄ ꯍꯩꯇꯕꯗꯨꯅ ꯌꯦꯡꯕ ꯑꯣꯏꯅ ꯍꯩꯕꯤꯔꯣ ꯑꯗꯨꯃ ꯍꯥꯏꯖꯔꯒꯦꯀꯣ ꯁꯛꯄ ꯍꯩꯕꯅ ꯁꯍꯜꯂꯁꯤ ꯁꯛꯄ ꯍꯩꯇꯕꯗꯨꯅ ꯌꯦꯡꯕ ꯍꯩꯕꯤꯔꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯁꯄꯣꯔꯠ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯁꯄꯣꯔꯠ ꯇꯧꯕꯗꯤ ꯍꯩꯅꯤꯗꯅ ꯃꯁꯤꯅꯤ ꯉꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯅꯤꯡꯕ ꯉꯁꯥꯏ ꯃꯀꯣꯛꯇꯒꯤ ꯑꯝꯇ ꯅꯤꯡꯁꯤꯡꯖꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯅꯤꯡꯁꯤꯡꯕ ꯉꯝꯍꯧꯗ꯭ꯔꯦ
अदुना हारिबा थोरम सिगिदमा कोई कोक थादबा हौरे अदुगा आई असोंगी फम्बम जे इमाइबेल सिंग हुमांग याम सौबदो आई नुंगाइत्रे हंदक्ति फेन उर मथक्ता हाइबिदो अहुम मरी मंगादा लैरुगिगे अदुगा आई ngasi hayeng je palage aduna manung se imaibena phamba haksit langna se phamalaga amamam koksalaga ima lingsan biro ipa lingsan biro yamba inaw lingsan biro antoroga sigi ka si manung se da oina pangthok minerasi yaifaba oiminarasi me hapanama amona sagol sen numit tai na takpira e amojaw kamam hoi sagol sen numit adum phai mayam na makharom da chatpa phatte adu tawden haiduri bra khangde anyway amore aigidi numit da chachabana te tang da chachabani no ko ana phaba yaifaba punama oiminarasi gari tamna thobiro ing tamna phaba yaifaba oiminarasi helmet upa kaubi ganu seat belt phaba kaubi ganu loina na ana uba program ma crime files adongi da makta another program ama hapsan jara kan program matek thokdo wa thok sing yan over update me am pujar ki pura ma pokhurum jari take care season of you JU Pereira harga tolaga lopam da saisin kibada til singu tungkoina laksin mangamba hidak sangam ama chawba lopam gidama kilo ani makhai khak chang nga hangoi tharoi mi charang na chingba ama to sondana phau pambi bo mahali batil adu ta makhat ngamba hidak lomi singi khwaidi pharaba harga tolaga lopam da saisin kibada til singbu manghan bangabi season of you JU Pereira phangpham crop solution kaisampat amadi hidak yonpham sing Nungairaba Paujel, Leichel Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai, Mamang Lirak, Jiri Parking. Mafamasida, Ayuki Puma Pandagina, Pumanga Faubagi, Layamagi Kudong Shabadu Pizari, Adon Diabetes Laina Navagi Dama, Wabiru Rogan. Leichel Ayush Clinic ta, Diabetes Tha Amagi Manungda, Reverse Oina Layimba, Ngamjari. Masida Sunatana, creatine wangba, fatty liver oiba, cholesterol wangba, BP wangba, arthritis, gallstone, joint pain, kidney stone, weight loss na chingba, layingba ngamle. Masigi sumathata makal khudimaki lab test tawagi khudong chabasu leizari. Ako pamarol gidama call to you 880-571-1815. Amukahna 880-571-1815. Mafam asida water therapy, stem bath ki khudong chabasu leizari. Ngasi maglengsin biro Leichel Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagolban Salam Lekai, Mamang Lirak, Jiri Parking. I know Zikla says it, Dr. Helena Optometry College, admission ki batang here. Optometry da degree amasung diploma da natan atopa course me amasung tambia. Ako atopa coursing sidi DMLT Nutrition akang na basit masing he atu na ming tan bi ho hai ning saga kan sit ka masing Dr. Helena Optometry College ase academy emotion fajana lairaba ningthina train taraba oja sing na takpi to biba police ne dialysis aduga atopa makhan course kaya amusu leiriye noi nga sari ki thausa dri da la jet kui da bani aduga akang na sit ni pham du ji jo aduga noi hayeng emsan phang da ka aina ta lak ta law ba noi ngani ai sala Admission open. North AOC da leiba Dr. Helena Allied Health Institute ki makhada degree amadi diploma tamning ba singidamak admission form thaba hokjare. Course sing adudi degree in optometry, diploma in optometry, certificate course in ophthalmic assistant, diploma in operation theater technology, diploma in dental assistant, diploma in dialysis technology, diploma in medical laboratory technology, diploma in x-ray and imaging technology ni. Akopamorol kidamak Dr. Helena Allied Health Institute North AOC da laktuna tanabiyo. Ekhogi phone number 9774065535. Perfect College or University Thibiribra. Housing Madugi the Maktoin Waningai Oidri. Manipur Idu Mentor Namyamda, Yam Kanagadaba, Amadi, Nungaiba Pau Amapuzerli. English Singani Kunmangagi Oina, admission guidance ki Kudong Chaba, Piva Hoseri. India ki Oina, top college sing Kanba Amadi, Akanava College sing, Amadi, University ki Oina. Lupali sing Mangadagi, listen Kunmanga Paubagi, scholarship Pauba Yauna, Kudong Chaba, Pangbigani. Engineering digi Hauraga, Hotel Management Pauba, Agriculture digina, Paramedical Paubagi,
अदोम अदोमगी अदोमना पाम कोर्स खुदिमक की गाइडेंस पिजरी कॉलेज नत्रग यूनिवर्सिटी खनबदा यामना लाइना क्लिक्स खरदा खनबे यारे हौजे फाव चमम